ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯟꯅꯔꯦꯝꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯟꯅꯔꯦꯝꯕꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯂꯦ ꯉꯁꯥꯏ ꯃꯈꯩ ꯃꯪ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨ ꯒꯥꯔꯤ ꯑꯃ ꯂꯥꯛꯄ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯪ ꯃꯅꯥꯛꯀꯤ ꯈꯔ ꯄꯥꯛꯄ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯈꯥꯝꯈꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨ ꯃꯔꯥꯡ ꯂꯥꯡꯅꯩ ꯁꯦꯕꯥꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨ ꯑꯃ ꯂꯧꯊꯔꯤ ꯑꯗꯨꯒ ꯃꯥꯏꯕꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯃꯪꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯁꯤꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯀꯞꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯩ ꯆꯨꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯞꯅꯈꯤ ꯀꯞꯅꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯕ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯑꯄꯦꯟꯕ ꯄꯣꯛꯅꯔꯤ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯏꯃꯧ ꯏꯕꯦꯝꯃ ꯁꯟꯅꯔꯦꯝꯕꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯇꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯨꯔꯣꯀꯣ ꯅꯀꯨ ꯑꯣꯏꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯕꯅꯤ ꯆꯥꯈꯠꯂꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯅ ꯄꯔꯂꯣꯏꯒꯤ ꯃꯇꯧꯒꯨꯝ ꯉꯔꯪ ꯆꯥꯛꯂꯤ ꯑꯁꯦꯡꯕ ꯂꯥꯟꯗꯕꯃꯛꯅ ꯃꯩꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯉꯔꯪ ꯆꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯂꯥꯡꯅꯔꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯍꯦꯜꯂꯛꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯟꯅꯔꯦꯝꯕꯤꯒꯤ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯅꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈꯤ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯃꯥꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯊꯧꯔꯝꯒꯤꯗꯃꯛ ꯃꯥꯏꯕ ꯇꯥꯟꯅꯈꯤ ꯃꯇꯝꯗꯨ ꯄꯣꯏꯅꯨ ꯊꯥꯅꯤ ꯂꯧ ꯎꯖꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯂꯧ ꯈꯥꯎꯅꯕ ꯃꯇꯝꯅꯤ ꯅꯤꯡꯊꯦꯝꯖꯥꯎ ꯃꯥꯒꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯤꯑꯣꯏ ꯈꯔ ꯉꯥꯏꯔꯤ ꯑꯔꯥꯞꯄꯗ ꯂꯥꯛꯂꯤꯕ ꯁꯨꯗꯥꯝ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯍꯩ ꯈꯨꯔꯥ ꯅꯤꯡꯊꯦꯝꯖꯥꯎꯁꯦ ꯑꯥꯗ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯒ ꯂꯩꯔꯦ ꯄ꯭ꯔꯄ ꯆꯠꯁꯤ ꯁꯍꯤꯇ ꯑꯣꯏꯕ ꯈꯣꯡ ꯇꯦꯟꯕ ꯃꯤꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕꯁꯦ ꯃꯤꯅꯅꯦ ꯋꯥ ꯃꯊꯛ ꯌꯥꯝ ꯊꯪꯒꯗꯧꯔꯤ ꯏꯌꯥꯝꯕ ꯁꯨꯗꯦꯝ ꯏꯌꯥꯝꯕꯒꯤ ꯋꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯍꯜꯂꯤꯁꯤꯅꯤꯅꯦ ꯍꯣ ꯑꯗꯨ ꯈꯪꯉꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯏꯌꯥꯝꯕꯅ ꯏꯇꯩꯃꯒ ꯃꯤꯁꯤ ꯈꯠꯅꯔꯤꯉꯩꯗ ꯊꯦꯡꯉꯒ ꯍꯩꯃꯥ ꯑꯗꯨ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯄꯥꯝꯃꯗꯤꯅꯦ ꯅꯣꯏꯁꯨꯅꯦ ꯅꯇꯨ ꯊꯤꯌꯨ ꯀꯣ ꯄꯥꯝꯗꯦ ꯁꯦꯟꯊꯣꯛ ꯃꯇꯥꯁꯤꯒ ꯍꯌꯦꯡ ꯇꯥꯃꯣ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯂꯩꯇꯗꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤ ꯁꯤꯡ ꯑꯣꯏꯅ ꯈꯔ ꯌꯥꯝꯅ ꯊꯥꯛꯆꯤꯜꯂꯕꯅꯤ ꯀꯥꯏꯅ ꯇꯧꯔꯛꯄꯗꯣ ꯄꯥꯝꯗꯦ ꯍꯣ ꯑꯗꯨꯗꯤꯅꯦ ꯃꯤꯒꯤ ꯔꯣꯃꯥꯟꯁꯇ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯀꯣ ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯌꯥ ꯂꯥꯡꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯅꯤꯡꯊꯦꯝꯖꯥꯎꯅ ꯎꯈꯤ ꯏꯆꯥꯆꯥ ꯏꯅꯥꯎꯆꯥ ꯅꯈꯣꯏ ꯌꯧꯔꯛꯑꯦꯕ꯭ꯔꯥ ꯂꯥꯛꯑꯣ ꯊꯦꯡꯉꯤꯅꯦ ꯄꯨꯡ 9 ꯇꯥꯔꯛꯀꯗꯧꯔꯦꯅꯦ ꯈꯨꯔꯥ ꯉꯁꯥꯏꯅ ꯌꯧꯔꯛꯄ ꯌꯥꯔꯕꯅꯦ ꯑꯗ ꯑꯉꯥꯡꯁꯤꯡꯁꯤ ꯉꯥꯏꯅꯕꯁꯤꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯣꯏꯗ ꯀꯥꯏꯗꯦ ꯍꯧꯔꯣ ꯁꯣꯝ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯑꯁꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯑꯗꯨꯝ ꯇꯛꯊꯈ꯭ꯔꯣ ꯂꯧꯗꯤ ꯉꯍꯥꯟ ꯕꯣꯌꯥꯏꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯇꯥꯔꯝꯂꯕꯅꯤ ꯍꯣꯏ ꯈꯨꯔꯥ ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯇꯧꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯀꯥꯔꯒꯦꯀꯣ ꯍꯥꯏ ꯆꯥꯛꯇꯣ ꯁꯤꯗ ꯆꯥꯒꯗꯕꯅꯤ ꯀꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯁꯤꯗ ꯆꯥꯔꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯨꯁꯨ ꯑꯩꯈꯣꯏꯗ ꯆꯥꯔꯁꯤ ꯋꯥꯅ ꯁꯨꯔꯕꯗꯤ ꯑꯍꯥꯎꯕꯁꯨ ꯈꯔ ꯆꯥꯁꯤ ꯀꯣ ꯍꯣꯏ ꯈꯨꯔꯥ ꯑꯩꯈꯣꯏꯗꯤ ꯏꯌꯥꯗ ꯌꯥꯔꯦ ꯑꯗꯨꯅꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯥꯔꯒꯦꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯄꯨꯊꯍꯜꯂꯛꯀꯦ ꯍꯣꯏ ꯈꯨꯔꯥ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯁꯨꯗꯥꯝꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯧ ꯈꯥꯎꯈꯤ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯃꯌꯥꯝꯗ ꯂꯧꯐꯝ ꯖꯒꯥ ꯑꯗꯨ ꯇꯥꯛꯂꯝꯂꯒ ꯃꯌꯨꯝꯗ ꯀꯥꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯩ ꯈꯨꯔꯥ ꯅꯤꯡꯊꯦꯝꯖꯥꯎꯁꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯁꯍꯤꯇ ꯑꯣꯏꯕ ꯁꯤꯈ꯭ꯔꯦ ꯇꯧꯕ ꯄꯥꯝꯃꯨꯏ ꯂꯩꯇ ꯂꯥꯏꯔꯁꯩ ꯑꯣꯟꯊꯣꯛꯅ ꯋꯥ ꯈꯪꯈ꯭ꯔꯕ ꯃꯥꯅꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯇꯣꯟ ꯁꯅꯥꯒꯤ ꯍꯟꯗꯛꯇꯗꯤꯅꯦ ꯃꯤꯃꯥꯡ ꯐꯖꯅ ꯊꯣꯛꯂꯕꯅꯤ ꯃꯥꯁꯦ ꯈꯜꯂꯨꯔꯒ ꯈꯨꯔꯥꯁꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯑꯇꯣꯟ ꯁꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣꯅꯦ ꯅꯪꯗꯤ ꯄꯥꯎꯁꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯣꯏꯔꯦ ꯇꯥꯔꯒꯕꯨ ꯍꯪꯈꯤꯗ꯭ꯔꯣ ꯇꯥꯔꯣꯏ ꯅꯪꯗꯤ ꯍꯩꯕꯣꯡ ꯃꯅꯨꯡꯒꯤ ꯇꯨꯃꯤꯠꯅꯤꯅ ꯃꯆꯟꯅꯨꯄꯥ ꯑꯇꯣꯟ ꯁꯅꯥꯗꯨ ꯅꯨꯄꯤ ꯑꯃꯗ ꯀꯥꯔꯟ ꯇꯥꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯐꯥꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯗꯨꯅ ꯃꯗꯨꯒꯤ ꯋꯥꯊꯣꯛ ꯑꯃ ꯂꯩꯈꯤꯕꯅꯤ
नुपीदुगी इमुंगना लुपा लाख कुन पियु यासन्नसी हाइबदगी लाख तरेता यासन्नी हाइबनी खांद्रे खुरासै नुंगु नुंगाइते मसा नुपा तोंबसिगे हक्तने माइ खुरबनी मासे मसीबुनै मपा सादुना मसा खुरान पोई हाइबदो मयामसु मागा लैमिनबंग मरोयेदना सगोल बंदा युम सारगा लैखदना लैतदी कैनो मयामदुदी कायजदबनी अदुना गुंदा फदावना तौबा मिसिगे मनाक्तदी कनानाबु लैनिंगनेगी असुमना लौ खाउरिबा मयामदु अमना अमा हाई वारी सना सनदुना लौ अदु खाउरी निंथेमजाव खुल लेकाई अदुदा सेंजाव पाइबा पुक्चल चावबदा ममिंग सतलिबनी मसादा नापल जौगदबा मिनुंसी चावबा मिवैनी असुमना लौ खाउरिबा मयामदु अमगी वारी अमुक्सा लौदु खाउरी मतमदु हौख्रे मसगी मतुंग लौ लोकपसु लोसिनरबा मतुंग वाक्सिन था पानखलकबा मतमनी निथेमजावगी मचानुपा तोंबा अतोन सनादु ममानबा खरगा पुल्ली अतोन सना लेकाई अदुदा ngoksinaba mi yamna phunagανba mina onsinnataba mini maga pulliba mi sing asisu maga manana ngoksinaba mi yoi ngaktani makhoi mayamna lekai aduta tawning pata tawduna leiribani makhoi ga manaruba mi adudi tansa yenglaga naro da hek lumphu tawi maramasina makhoi ga kanamatana manadi asomna makhoi mayamna pullingai ato sanana wa ama haudur i nakoi mayam sanna bini jananaba tawba ngamdrabo as kadai denota aina harise panayamna yamabani shuya yadi ngarang di kupakna bu thajilla ine a ton sana nang sanna besin nataba ama yengoi natradine aigi maise salu tarani mabu adu mainaga tawbrane bayaton kamal na haisu haibani aidi hana haidro sanare bidi suya yaroena wa manga ga tokane dana kande atopa ma yengsi nuna do mana kibu nupidune aina supai pasindurise noi sanare bisi yam kirbo natro adu waradi ai isan oina haiba tare dana nakoi di nupi maza ma da phawba yana na haiba ngamdaba pathibongdo yamna namsaw as bai nang suba adu di hemandro nang na yamna pamadi kedobagi nujuduino phar ka lode kaino mabu kari walige mama hanubi mapa hanubaduna kedong ngamdurige tok phar ka lode kaino hai mabung amadi laibani he as mabung dusu sedalite a mapalamda usu rodaba mahi masing khar tamlibani aduna bo khoida kedong ngamjuduino hekta phar ka lode kaino aisu aduni khalisi adubu hayengse ai amuktang ga hairaga yenge karingbu mana maduda yadradi kaijawna saji haidat padongna haidat pataredana ha asumna makhoi hanuduna wa noi matamdu haukhre masigi matung mathangi nonganbada ningthemjawtu mangolda phamlaga khabar pari tanja aduda tompoksu lai ningthemjawna mangolda phamlambadu ubada tada nanaw lakchari e nangde yuksida kari leraba ha law phani tada nanaw lakchababu karigi wanya haiki sengini dana ado tada aisi lupa lising kunmuk chillaba adu tada hoigi suba yaba thabak lairadi lising kunmuk tagadaba thabak ama ngasi sugedana lakchabani ha tompo kari lising kun taba thabak ama ngasi suge haiba hoi tada leigedaba natro yamna lei lising kun natine lag yankhai taba chama taba ase karor ama taba phau hek leise tada igidi lising kun tabadu hekta sujage kari thabu warabano tada se yamna laiba thabuk nida sigi ising liter changwa chanba sintex sei ising pik thana yawri bani masi nangna masigi sangoi gi dadi sida amukta thangalamu adu loraga nangi do pirage ko hai ising do khaji honba yadi pulap thangada bani ko as tada adu di aidi ngamoida adu nataba wairam sit sengba wona haradi phadongni nangna pamisi yamna suwaning daba sensu yana phangbaduni ne ha se sida phamuse kaidongna ba senone ha nangna adu korega ledi dubo tada aisi tada gi sensu singada ba mayam ma leiri bani aduna sum lobodo ikaira bani ne ha ne gi su mathoi su kaisu a yoramani aige sen nangon da leiri haibasidi
nang kaudi kaudri ne ha e ta da kaujade ai mi gi tawi mal khang da ba kaugan mi na se te ta da phare adu nang na sen hai bu karai da sin na ba no hai ba ta da na sa nu pa ma pan da lai ki ba do madu gi sen tha ki ge to bani handak sai singa roi bani ma su masi matang lo sel labadi ai su wai sang la ga da bani hono adu bu ne makhoi na hairak pa sen do pangpi pi badi yamna fatta bani ai gi su isa atom ba sei mang le dana leibe budi lai khedre mama du na hinglingai da sen sei lona yamna thar ga leira me da aduna mang li ba sini aduna seksi lu ko fare leiramu ai sen do ai ngon da leire si subra muk te yengu ge hoi ta da ai sum leijaram ge asumna ware sanaraga ningthem chawtu imungta sen lokthok pa sangkhi mangol gi stiar adu da tompok tu phamli tanja adu da aton sanatu hakam lawnga sanduna masa adu hairi tawraga thori mangol na tompok na phamlam adu ubada ahan nangdi sida kadorami ba ibungo ai noi pabung unaba lakpani mado imungda sangkhri ai ngai bani oi nacha nupido aina haiba yadine khara hayu natradine afabo roi aina haisini ko kauni asumna tompokta wa khara hairam laga aton sanatu mamai taranaba washroom da sakhi maduda ningthem jauna imungtagi parap thori aduga kari amo haira mino asina kaisu haitida tada se sensei surabri yengu yarni da tada suramani hai thirga yengune asumna ningthem jauna haibadagi tompokna sena du thiri maruda ningthem jauna nasa nupi ama leibaduna karam tawriba madi larik tamdabra tada tami handak second semester kari bani phai maming dubu kari haibano ne tada sanarim bi haibani nixinge lambi lamkhang da mana ne hek ubuga adum korakan yangang do yamna phaine yangang do hoi tada hoine nungsibadana panghai haibi bani adu tada sensu sure adudi ai amo hanjakrage ai marup ama mathangi thasida phangani aduda tada gise punna inthok charage hoida ai gidi iyai fare yoro hoi tada asumna hainaraba matung tompokto satkhri maduda lehoriba ningthem jauna masa nupidu imu oigena hainingbani masigi singai jansida leiraga mangani khanbada haibase ngamdrabani ni se asumna khallaga leiringai aton sanadu maphilu selaga imungdagi parap thori aduga lising manga da piyo babung hai kadona ba seno leiti nangi ngau do adu ngau so kaina babung na haidubo ngawda sen sangi haibase babung khangdra male ne hai swaida ne aingonda ne pauta ka pirakun ko salo nasak tu yening dine ho ne ai ne hena babung chi yening de ai ge sendo piro ai chalage ibungo nangbu aungtadi wakhal tauta natti nangbu sumaina kyam kunya lekhi ge hainu ne as babung masibu ainero aina babung da thabak ama tauge sen khara piu na haiba natro babung na pidab natro hai karigi pidaba nangna thabak change haidana lupa lakh tara na chane namidubo narai ban leitabadagi khanjarakta ban chane yare babung hau khrabal wakhraba wado kothok piranu khalan mangam bamidadi namdraga yare aige sendo piro ai chalage hai sese horen aina tundri phawba hanjalakanu ko sukhan hanjaloi ai chale asumna aton sana amati magi mapa ningthem chauga kanna launaram laba matung yumdagi magi kari adu puduna thaudori lambida makhoigi mamanaba singdu ngaiduna leirami maduda aton sanana magi mamanaba singda sanarembi hoida chatlusi haiduna makhoi punna laklei masigi matung sanarembi hoigi likaida leiba dukan amada makhoi aton sanagi mamanaba singdu kwa leiri tanja aduda sanarembi du magi mamaga punna thabak ama chatlubadigi mayum lomda halakpadu aton sanagi mamanaba kamanna uki
ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯁꯟꯅꯔꯦꯝꯕꯤ ꯍꯣꯏꯗ ꯌꯦꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯅ ꯂꯥꯛꯂꯤꯕ ꯁꯟꯅꯔꯦꯝꯕꯤ ꯍꯣꯏꯅꯁꯨ ꯃꯈꯣꯏ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯁꯟꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯗꯣ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯪꯅꯅꯕ ꯇꯧꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯇꯣꯟ ꯁꯅꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯁꯟꯅꯔꯦꯝꯕꯤꯒꯤ ꯂꯝꯕꯤ ꯊꯠꯈꯤ꯫ ꯃꯗꯨꯗ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ "ꯍꯥꯏ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤꯁꯤꯕꯨ ꯃꯃꯥ ꯑꯩꯃ ꯌꯥꯎꯔꯤ ꯀꯥꯏꯁꯤ ꯀꯔꯤꯝꯇ ꯎꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ?" "ꯏꯃꯥ, ꯃꯁꯤ ꯅꯣꯏ ꯍꯅꯨ ꯍꯅꯥꯒꯤ ꯋꯥ ꯅꯠꯇꯦ, ꯃꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤꯅꯤ, ꯑꯝꯇ ꯆꯌꯦꯠꯅꯔꯛꯀꯅꯨꯀꯣ." ꯃꯗꯨꯗ ꯁꯟꯅꯔꯦꯝꯕꯤꯅ "ꯑꯁ ꯏꯃꯥ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯃꯤꯔꯦꯝꯁꯤꯡꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ." "ꯑꯦ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥ, ꯅꯪ ꯑꯇꯣꯟ ꯁꯅꯥ ꯀꯅꯥꯅꯣꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ? ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯔꯣ? ꯍꯥ, ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯔꯒ ꯄꯨꯕꯗ ꯀꯅꯥꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ? ꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯀꯜꯂꯅꯤ ꯁꯤꯔꯣ?" "ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯔꯤꯕꯅꯤ, ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯔꯛꯀꯅꯨ, ꯖꯪꯒꯜꯗ ꯂꯩꯕ ꯑꯊꯥꯛꯅꯔꯛꯀꯅꯨꯀꯣ." "ꯀꯔꯤ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯍꯧꯖꯤꯛ ꯐꯥꯕ ꯇꯥꯔꯦꯗꯅ, ꯅꯪ ꯀꯩꯗꯧ ꯉꯝꯒꯦ ꯌꯦꯡꯕ ꯇꯥꯔꯦꯕ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥꯅ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯁꯟꯅꯔꯦꯝꯕꯤꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯟꯈꯤ ꯑꯃꯗꯤ ꯀꯤꯟꯅ ꯊꯤꯟꯖꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯀꯤꯟꯅ ꯊꯤꯟꯕꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯅꯈꯥꯡꯗ ꯄꯥꯟꯕꯗꯒꯤ ꯅꯥꯍꯤꯁꯨ ꯇꯥꯈꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ "ꯅꯪ ꯈꯪꯒꯅꯤ" ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯅꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯇꯥꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯟꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯗꯨ ꯁꯥꯎꯅꯤꯡꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯨꯝ ꯌꯧꯔꯒ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛꯇ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯈꯜꯂꯒ ꯐꯥꯊꯈꯤ꯫ ꯃꯗꯨꯗ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ "ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤ ꯃꯇꯝ ꯈꯔ ꯏꯕꯥꯏ ꯍꯣꯏꯗ ꯊꯝꯁꯤ, ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡ ꯊꯤꯕ ꯇꯥꯕ ꯌꯥꯏ, ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯏꯕꯥꯏ ꯍꯣꯏꯗ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯒ ꯏꯆꯥ ꯁꯟꯅꯔꯦꯝꯕꯤꯁꯤꯕꯨ ꯊꯝꯃꯨꯔꯒꯦ, ꯅꯪꯅ ꯏꯕꯥꯏ ꯍꯣꯏꯗ ꯄꯥꯎ ꯈꯔ ꯄꯤꯈꯣꯀꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯁꯟꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯁꯨ ꯌꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯇꯣꯟ ꯁꯅꯥꯗꯨ ꯂꯩꯀꯥꯏꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃꯗ ꯍꯤꯞꯄꯒ ꯅꯥꯍꯤ ꯇꯥꯕꯗꯨ ꯐꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯗꯨꯗ ꯀꯃꯜꯅ "ꯚꯥꯏ, ꯅꯪꯅ ꯉꯁꯥꯏ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ, ꯇꯨꯃꯤꯟꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯇꯥꯛ ꯑꯐꯣꯡꯅꯔꯦꯗꯅ." "ꯍꯧꯖꯤꯛꯇꯤ ꯑꯇꯥꯛ ꯑꯐꯣꯡꯅꯔꯕꯅꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯑꯩꯅ ꯅꯝꯗꯨꯅ ꯐꯥꯕ ꯇꯥꯔꯦꯗꯅ." "ꯑꯁ ꯑꯇꯣꯟ, ꯑꯝꯇꯗꯤ ꯈꯟꯊꯀꯣ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯔꯨꯕꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯔꯦꯝꯕꯗꯅꯦ ꯖꯦꯜ ꯌꯧꯅꯕ ꯊꯕꯛꯇꯣ ꯂꯥꯡꯒꯅꯨ ꯇꯥꯏꯅꯤꯡꯗꯦ, ꯃꯗꯣ ꯑꯝꯇ ꯊꯣꯛꯍꯜꯂꯣꯏ, ꯑꯩꯁꯦ ꯑꯗꯨ ꯍꯥꯛꯅ ꯄꯪꯕ ꯃꯤ ꯅꯠꯇꯦꯅꯦ, ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯨ ꯋꯥ ꯇꯥꯅꯈꯤ꯫ ꯑꯁꯨꯝꯅ ꯋꯥ ꯇꯥꯅꯔꯕ ꯃꯇꯨꯡ ꯑꯇꯣꯟ ꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕ ꯅꯈꯣꯏꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯝꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯒꯗꯕꯅꯤ." ꯑꯇꯣꯟ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯌꯥꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯑꯇꯣꯞꯄ ꯑꯃ ꯍꯣꯡꯅꯕꯒꯤ ꯃꯈꯣꯏ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯐꯤ ꯈꯔ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯁꯤꯡ ꯑꯗꯣ ꯁꯦꯠꯂꯒ ꯑꯇꯣꯟ ꯁꯅꯥꯒꯤ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯆꯧꯕꯗꯨ ꯊꯧꯗꯣꯔꯛꯂꯒ ꯁꯟꯅꯔꯦꯝꯕꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯖꯒꯥ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕ ꯀꯃꯜꯅ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯗꯨ ꯁꯥꯏꯀꯜ ꯇꯣꯡꯂꯒ ꯆꯠꯈꯤꯕꯗꯣ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯃꯜꯅ "ꯚꯥꯏ, ꯃꯄꯥꯗꯨ ꯆꯠꯈ꯭ꯔꯦ, ꯅꯪꯅ ꯍꯥꯏꯕ ꯄ꯭ꯂꯥꯟꯗꯣ ꯇꯧꯔꯁꯦ." ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ "ꯑꯗꯨꯗꯤ ꯁꯨꯕꯥꯁ, ꯅꯪꯅ ꯆꯪꯉꯒ ꯀꯧꯊꯣꯛꯎꯔꯣ, ꯅꯪꯗꯤ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯉꯣꯏ, ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯤꯅ ꯃꯁꯛ ꯈꯪꯒꯅꯤ." ꯑꯇꯣꯟ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯁꯨꯕꯥꯁꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉꯒ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯁꯟꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯣ ꯁꯟꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯈꯥꯝꯈꯤ꯫ ꯑꯗꯨꯒ ꯁꯨꯕꯥꯁꯅ ꯊꯣꯔꯛꯄ ꯉꯥꯏꯈꯤ꯫ ꯁꯣꯝꯗ ꯁꯨꯕꯥꯁꯇꯨ ꯁꯟꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ?" ꯍꯥꯏꯅ ꯄꯥꯈꯠꯅ ꯀꯧꯈꯤ꯫ ꯃꯗꯨꯗ ꯁꯟꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯁꯨ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ "ꯀꯔꯤ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ?
ꯑꯗꯨ ꯄꯥꯈꯠ ꯄꯥꯈꯠꯅ ꯀꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯌꯨꯝꯁꯤꯕꯨ ꯈꯨꯔꯥ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝ ꯑꯣꯏꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯁꯨꯕꯥꯁꯅ ꯄꯥꯈꯠ ꯄꯥꯈꯠꯅ ꯍꯪꯕ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯃꯥꯅꯤ ꯃꯥꯅꯤ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯁꯅꯔꯦꯝꯕꯤꯗ ꯋꯥꯟꯁꯤꯜꯂꯒ ꯁꯣꯝꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯍꯣꯏ ꯃꯥꯅꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯇꯞꯅ ꯈꯨꯔꯥ ꯇꯣꯝꯄꯣꯛꯇꯣ ꯂꯝꯕꯤꯗ ꯁꯥꯏꯀꯜ ꯊꯧꯔꯛꯄꯗ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯃꯌꯥꯝ ꯑꯣꯝꯁꯤꯟꯍꯧꯔꯦ ꯑꯝꯇ ꯆꯠꯁꯦ ꯁꯨꯕꯥꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯍꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯍꯧꯔꯤꯗꯨꯕꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯑꯩ ꯃꯐꯝ ꯇꯥꯛꯆꯒꯦ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯇꯤꯝ ꯑꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯖꯒꯥ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ ꯇꯧꯔꯤꯕꯗꯨ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯥꯈꯠꯈꯤꯕꯅ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯁꯨꯕꯥꯁꯅ ꯁꯣꯝꯗ ꯈꯔ ꯊꯨꯅ ꯆꯠꯁꯦ ꯈꯨꯔꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯔꯞ ꯄꯨꯍꯧꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡ ꯊꯤꯔꯅꯤ ꯑꯁꯨꯝꯅ ꯍꯦꯟꯅ ꯄꯥꯈꯠꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯌꯣꯝꯁꯤꯜꯂꯛꯇꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯐꯥꯔꯒ ꯒꯥꯔꯤꯗ ꯍꯥꯞꯀꯠꯅꯕ ꯍꯣꯠꯅꯔꯛꯏ ꯃꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯁꯅꯔꯦꯝꯕꯤꯕꯨ ꯌꯦꯜꯍꯧꯅꯕ ꯍꯣꯠꯅꯕꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯏꯟꯕꯗ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯈꯤ ꯑꯗꯨꯝꯅ ꯇꯨꯁꯤꯟꯕꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯗꯣ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯒꯥꯔꯤ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯕꯨ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯁꯅꯔꯦꯝꯕꯤꯕꯨ ꯄꯨꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯂꯒ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯕꯨꯅ ꯁꯨꯕꯥꯁꯅ ꯁꯪꯍꯧꯈꯤ ꯁꯣꯝꯗꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯕ ꯑꯗꯨꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯈꯣꯏ ꯈꯔꯅ ꯊꯦꯡꯅꯕꯗꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯏꯀꯠꯅꯈꯤ ꯃꯇꯝꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯇꯣꯝꯄꯣꯛꯁꯨ ꯍꯜꯂꯛꯂꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯗꯣ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯁꯅꯔꯦꯝꯕꯤꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯈ꯭ꯔꯦ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯤꯑꯣꯏꯅ ꯃꯥꯜꯂꯤ ꯍꯥꯏꯔꯛꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯣꯝꯄꯣꯛꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯌꯨꯝꯗ ꯊꯨꯝꯖꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯂꯩꯁꯤꯡꯗꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯥ ꯂꯥꯡꯉꯒ ꯂꯥꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯇꯣꯝꯄꯣꯛꯀ ꯌꯨꯝꯊꯪꯅꯕ ꯃꯣꯍꯣꯟꯅ ꯈꯨꯔꯥ ꯑꯇꯣꯟ ꯁꯅꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯂꯩꯔꯝꯒꯅꯤꯅ ꯑꯩ ꯀꯧꯊꯣꯔꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥꯕꯨ ꯀꯧꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯗꯣ ꯃꯅꯥꯇꯣꯟꯗꯨ ꯕꯦꯅꯦꯠ ꯑꯃ ꯅꯞꯂꯒ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯁꯥꯔꯒ ꯊꯣꯔꯛꯏ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯑꯁ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯌꯦꯠꯂꯤꯍꯦ ꯍꯥꯏ ꯅꯪꯒꯤ ꯇꯨꯝꯕ ꯂꯥꯏꯔꯤ ꯃꯌꯥꯝꯅ ꯅꯪꯕꯨ ꯍꯪꯂꯤꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯃꯌꯥꯝ ꯀꯔꯤ ꯅꯤꯒꯦ ꯍꯥꯏꯅꯣꯅꯦ ꯍꯥ ꯉꯁꯥꯏꯒꯤ ꯋꯥꯐꯝꯗꯨꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟꯅ ꯍꯥꯏ ꯆꯤꯟꯊꯤꯕ ꯁꯅꯔꯦꯝꯕꯤ ꯀꯥꯏꯗ ꯂꯩ ꯍꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯍꯜ ꯁꯅꯔꯦꯝꯕꯤꯗꯤ ꯃꯃꯥꯗ ꯍꯪꯉꯣ ꯃꯥꯅ ꯄꯨꯁꯤꯟꯈꯤꯕꯅꯤ ꯑꯩꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯊꯣꯡꯉꯗꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯂꯤꯕꯅꯣ ꯀꯩ ꯀꯥꯟꯗꯕꯗ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯈꯤ ꯑꯇꯣꯟ ꯁꯅꯥꯗ ꯃꯈꯣꯏꯅ ꯆꯤꯡꯅꯈꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯕꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯅ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯈꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯁꯅꯔꯦꯝꯕꯤꯕꯨ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯕꯨꯅ ꯃꯀꯣꯛ ꯁꯨꯒꯥꯏꯔꯝꯃꯒ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯋꯥꯈꯜ ꯃꯥꯡꯂꯨꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯁꯤ ꯑꯉꯥꯡꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯀꯜꯍꯧꯅꯕ ꯇꯧꯁꯤ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯅꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤ ꯃꯔꯛ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯑꯃꯔꯣꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯣꯟ ꯁꯅꯥꯗ ꯆꯤꯡꯅꯈꯤ ꯑꯗꯨꯕꯨ
ꯑꯇꯣꯟ ꯁꯅꯥꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯨꯝꯃꯒ ꯂꯩꯔꯝꯕꯅꯤꯅ ꯃꯉꯣꯟꯗ ꯇꯥꯏꯅꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯇꯣꯟ ꯁꯅꯥꯗ ꯆꯤꯡꯅꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯁꯅꯔꯦꯝꯕꯤꯕꯨ ꯐꯥꯗꯨꯅ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯨ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯁꯨꯕꯥꯁꯇꯨ ꯐꯝꯂꯒ ꯁꯅꯔꯦꯝꯕꯤꯅ ꯀꯞꯂꯤꯕ ꯑꯗꯨꯗ ꯀꯔꯦꯝꯅꯗꯨꯅ ꯂꯩꯔꯤ꯫ ꯀꯞꯄꯨ ꯀꯞꯄꯨ, ꯅꯣꯏ ꯅꯁꯛ ꯐꯖꯕꯅ ꯀꯞꯄꯁꯦ ꯐꯤꯂꯝꯒꯤ ꯃꯑꯣꯡ ꯌꯥꯝ ꯃꯥꯜꯂꯤꯅꯦ꯫ ꯍꯥ, ꯗꯥꯏꯂꯣꯛ ꯑꯝꯇꯒ ꯇꯧꯔꯛꯎꯗꯅ, ꯐꯤꯂꯝꯗ ꯕꯦꯠꯅꯒ ꯐꯥꯕꯗ ꯍꯦꯔꯣꯅꯤꯅꯒ ꯆꯩꯕ ꯑꯗꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯑꯝꯇꯒ ꯇꯧꯔꯛꯎꯗꯅ꯫ ꯁꯨꯕꯥꯁꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯅꯔꯦꯝꯕꯤꯅ ꯁꯨꯕꯥꯁꯇ ꯁꯥꯎꯅ ꯌꯦꯡꯂꯒ ꯆꯩꯔꯛꯏ꯫ ꯍꯦ ꯃꯤꯐꯠꯇ, ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯒ ꯄꯨꯊꯣꯛꯄꯤꯔꯛꯄ ꯅꯠꯇ꯭ꯔꯥ? ꯄꯨꯝꯅꯃꯛꯁꯤꯒꯤ ꯄꯥꯞꯇꯤ ꯅꯪꯅ ꯄꯨꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯈꯪꯗꯦ꯫ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯑꯥꯏ, ꯗꯥꯏꯂꯣꯛ ꯍꯥꯏꯌꯨ ꯍꯥꯏꯕꯒ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏꯅꯦ꯫ ꯌꯥꯏ ꯌꯥꯏ, ꯅꯪ ꯑꯩꯅ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯅꯪ ꯐꯥꯔꯤꯁꯦ ꯅꯨꯡꯁꯤꯗꯅꯒ ꯐꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯇꯣꯟ ꯁꯅꯥꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯒꯤꯗꯤꯅꯦ ꯅꯪ ꯐꯥꯕꯒꯤꯅꯦ ꯂꯥꯛ ꯑꯃꯅꯤ ꯈꯪꯉꯕ, ꯐꯪꯗꯣꯏꯁꯦ ꯂꯥꯛ ꯑꯃ꯫ ꯑꯣ, ꯅꯈꯣꯏꯗꯤ ꯁꯦꯟ ꯈꯔꯒꯤꯗꯃꯛ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯅꯪ ꯍꯥꯏꯕ ꯉꯝꯕ꯭ꯔꯕ? ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯀꯩꯁꯨ ꯇꯧꯍꯧꯗꯦ, ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯕꯅꯤ꯫ ꯑꯩꯗꯤ ꯁꯤꯔꯝꯃꯗ꯭ꯔꯥꯅ ꯈꯟꯕꯅꯤ, ꯑꯗꯣ ꯁꯤꯍꯧꯗ꯭ꯔꯦ꯫ ꯅꯣꯏ ꯅꯃꯥꯗꯨ ꯊꯋꯥꯏꯗꯤ ꯋꯥꯈꯛ ꯀꯟꯕꯖꯥꯠꯅꯤꯍꯦ꯫ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯃꯤ ꯂꯥꯛꯑꯝꯃꯤꯅꯦ꯫ ꯍꯥ, ꯑꯩꯒꯤ ꯄ꯭ꯂꯥꯟꯗꯨꯅ ꯃꯥꯏ ꯄꯥꯛꯄꯗꯒꯤ ꯃꯈꯣꯏꯗꯣ ꯃꯌꯥ ꯀꯨꯝꯃꯒ ꯍꯟꯈ꯭ꯔꯦꯗꯅ꯫ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯅꯦꯁꯨ ꯍꯥꯏꯈꯤꯕꯅꯤ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯁꯥꯎꯅ ꯑꯇꯣꯟ ꯁꯅꯥꯗ ꯌꯦꯡꯂꯒ ꯆꯩꯔꯛꯏ꯫ ꯑꯇꯣꯟ, ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯍꯦꯔꯥ, ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯁꯥꯅ ꯈꯪꯉꯝꯕꯅꯤ ꯀꯩꯅꯣ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯤꯁꯤꯒꯤ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥꯅꯦ? ꯑꯩ ꯈꯪꯗꯦ꯫ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯣ? ꯍꯥꯏ, ꯌꯥꯔꯦ, ꯄꯦꯄꯦ ꯉꯥꯡꯉꯨ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯐꯥꯔꯤꯕ, ꯈꯪꯉꯕ? ꯅꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯍꯤꯡꯖꯒꯗꯕ ꯂꯝꯕꯤ ꯑꯃ ꯇꯥꯛꯀꯦ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯔꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯔꯦ꯫ ꯂꯝꯕꯤꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯑꯇꯣꯟ ꯁꯅꯥꯗ ꯆꯦꯜꯂꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯕ, ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯅ ꯂꯩꯅꯕ꯫ ꯃꯁꯤ ꯅꯪꯒꯤ ꯌꯥꯏꯐꯒꯗꯕ ꯂꯝꯕꯤꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕ, ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯄꯨꯝꯅꯃꯛ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯇꯥꯕ꯫ ꯍꯥ, ꯈꯜꯂꯨ ꯈꯜꯂꯨ, ꯅꯪꯉꯣꯟꯗ ꯄꯨꯡ 2ꯒꯤ ꯃꯇꯝ ꯄꯤꯔꯤ, ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯈꯜꯂꯤ, ꯑꯩ ꯌꯨꯝꯗ ꯄꯥꯎ ꯄꯤꯅꯕ ꯑꯇꯣꯟ ꯁꯅꯥꯗꯒꯤ ꯐꯣꯟꯁꯦ ꯂꯧꯅꯅꯕ ꯀꯗꯔ ꯑꯃ ꯇꯧꯔꯒꯦ, ꯑꯗꯨꯒ ꯑꯩ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯅꯔꯦꯝꯕꯤꯅ, ꯑꯇꯣꯟ ꯁꯅꯥ, ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ꯫ ꯑꯩ ꯌꯨꯝꯗ ꯑꯩ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ, ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯁꯤꯕꯁꯤ ꯃꯤ ꯂꯣꯏꯅ ꯀꯤꯕꯖꯥꯠꯅꯤꯅꯦ꯫ ꯍꯥ, ꯁꯦꯁꯦ ꯐꯖꯅ ꯍꯥꯏꯈꯣ, ꯑꯩ ꯑꯇꯣꯟ ꯁꯅꯥꯗ ꯆꯦꯜꯂꯦ, ꯏꯁꯥꯅ ꯌꯥꯝꯅ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯐꯖꯅ ꯍꯥꯏꯈꯣ꯫ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯐꯣꯟꯗꯣ ꯁꯅꯔꯦꯝꯕꯤꯗ ꯄꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯅꯔꯦꯝꯕꯤꯅ ꯃꯥꯅ ꯆꯤꯡꯐꯥ ꯄꯨꯕ ꯃꯄꯥꯕꯨꯡꯒꯤ ꯅꯝꯕꯔ ꯑꯗꯣ ꯅꯝꯂꯒ ꯃꯄꯥꯗ ꯐꯣꯟ ꯇꯧꯏ꯫ ꯍꯜꯂꯣ, ꯀꯅꯥ? ꯄꯥꯕꯨꯡ, ꯑꯩ ꯁꯅꯔꯦꯝꯕꯤꯅꯦ꯫ ꯏꯃꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯍꯥꯏ ꯁꯅꯔꯦꯝꯕꯤ, ꯅꯪ ꯀꯥꯏꯗ ꯂꯩ? ꯍꯥ, ꯏꯄꯥꯗ ꯍꯥꯏꯌꯨ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯃꯄꯥꯗ ꯑꯩ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯔꯦ, ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯒꯅꯨ ꯍꯥꯏꯅ ꯁꯅꯔꯦꯝꯕꯤꯅ ꯀꯞꯄꯒ ꯂꯥꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯅꯔꯦꯝꯕꯤꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯃꯨꯟꯈꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯅ ꯎꯗ꯭ꯔꯕꯁꯨ ꯐꯨꯅ ꯆꯩꯅꯕ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯣ ꯀꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯔꯤꯕ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯕꯨꯡꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯇꯝꯈꯤ꯫ ꯃꯔꯛ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛꯅ ꯃꯌꯥꯝꯗ ꯁꯅꯔꯦꯝꯕꯤꯗꯨ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯔꯒ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯇꯣꯟ ꯁꯅꯥꯗ ꯆꯩꯕ ꯉꯥꯡꯕ ꯑꯃꯗꯤ ꯍꯦꯛ ꯎꯕ ꯃꯐꯝꯗ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯏ꯫ ꯁꯣꯝꯗ ꯏꯀꯥꯏꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ
ꯅꯤꯡꯊꯦꯝꯖꯥꯎꯗꯣ ꯐꯝꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯀꯠꯅꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯅꯔꯦꯝꯕꯤꯅ ꯀꯗꯔ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯔꯦ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯈꯤꯕꯒꯤꯗꯃꯛ ꯑꯇꯣꯟ ꯁꯅꯥꯗꯣ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯦꯝꯕꯤꯕꯨ इहिंग नाहिंग साबा मखै फुकी नंगोदा अइना अदु हायु हाइब्रो हा अदु हायु हाइखिब्रो नमथाक तौबा नचिन थिबा नंग हौजिकसु आइगे मायुक्ता लैबा तोक्ट्रि सारंग मनुंगदा लैरबा बाली कक्कदबगी नरियंग जुमदा थांग थंगलबा फावबा नंगे नापल तोक्ट्रि अदु ओरदि सै खरा चाबा तारेदना असुमना ngang ngang duna sanarembibu tamthina phuki asumna phuba yaba phurba matung sanarembibu अमुक पुनसिल्लगा थमखी अदुगा अतोन सनाना ममारेबा सिंदा हाइरई ओए नखोय ताब्रो हजि अइखोय सनरेम्बी होइदा चत्तबा याद्रे ए कैनो हाइदुबो सिरगे हाइरो हाय कमल सिरबा नतिने हिंगनबनिने सुभाष नंगना संबगे संबा अदुम संगमो अदुगा कमल भिंगी नबानीगा पुना अइखोय अहुम सनरेम्बी होइदा चछि अस अदु करिगिनोदि खंगदना कदोबा चतिनो हाय हौजिक सनरेम्बीना फोन तौखिदना मदुगी नंबर अदुदा करिगुम्बा पुलिसना थिगलक्लबदी अइखोयनि हाइबसे इलाइ लाइना खंखरनी अइखोय सिनफम लेरोय अदुना हौजिमक नंबर तो लौरुगदबनी ए अदुदी कमाइना लौदुइबा हा ओरदबा वादो nganगनो अइखोयने पुलिसता सिलेंडर तौबना फनी करिगे सिलेंडर अइना हाइबते याव नखोय अमत सोहलोय से अइ वाइगे से असुमना अतुन सनाना अमुकसु प्लान अमा सिंखी मसिदगी सुबास्तु सनरेबीबु संहल्लमलगा कमल बिंगी अमती अतुन सना मखोय अहुम सनरेबीगी युमदा लाक्लै असुमना मखोयना लाक्लगा कमलगी ममानबा लीला यावपा तेंबगी युमदा थोजिलई अदुगा तेंबगा वारी खरा सानखी मसिदगी तेंबनसु यारादुना तेंबगी सुमांगदा खामलिबा मागे गाड़ी अदुदा कमलगा बिंगीगना तोंगलै अदुगा मखोय अहुमना तोंगलक्लिबा बाइक अदुदना अतोन सनाना मतोमता तोंगलै मसिदगी मखोय अहुम सनरेम्बी होइकी लेकाइदा मखोय अहुमक लाक्ली मसिदगी अतोन सना अमती मखोयगे ममानबसिंग अदो ममाय अदु मार्क्स अममम उपसिनख्रै अदुगा अनो अमसु उपसिनख्रै मसिदगी मखोयना थरुक्लिबा गाड़ी अदु सनरेम्बी होइकी थोंगालदा खामलमलगा सनरेम्बीगी युमदा प्रप प्रप चंगई मतम अदुदा मखोय मियोय मयाम अमा सुमांगदा लैबा याव मांगोलदा लैबा याव लैरमी मदुदा मयामना हाय हाय पुलिस लाई हे हाइदुना फुक फुक हौगनरई नुमिदांगा ओइरे मार्क्सु उपले अनोप अमसु उपले मसिगी सुमथक्ता पुलिसकी तुपी अमसु उपसल्लबनिना चंगकलिबा मखोय अहुम अदो मसक अमत्ता खंद्रि मसिदगी अतोन सनाना मयाम हौजी अइखोयदा पाव खरा फंगी अइखोयना फंगनबा सोदना थिगनी मरक्सिदा मखोयना फोन नुं तरुक्लबदी अइखोयदा हाइबिरओ नंबरदुदा अइखोयना मखोयगे लेफम खंगदौरिबनी मसी हाइगेदना लाकपनी नुसा थिबिरुनुदा अइखोयना फंगनबा थिगनी तंजा अदुदा तोंपोंगना सर सिगी नंबर सी हौजी अइगे जानुपिदुना तौरअंबनी माना हाइबदा अतोन सनाना मासे फारे हाइरी सर यारगदी खिता थुमना थिबियु मदुगी अतोन सना हाइबदो यावना फत्तबा मिनी इसादो करी तौरंगदुनो खंद्रे नुसा थिबिरुनुदा हौजिकती नंबर सु फंगलबनिना मा चिनफम लेरोय अदो सनरेम्बीगी इमादी उदे मादी काय चख्रगे सर मादी मसा सोंथगिदना हंजिन हंजिन वांथबदगी ड्रिप कापी हौजिकसु ग्यान ताद्री ओ याम नुवाइती अइखोयना सोदना थिगनी हंजिन हंजिन हाइजरिबसिनी अदो सोमगी फोनदो हौजिक पुखिबा तारे हयेंग स्टेशनदा लाकपियो ngasiगी नुमिता मखोयगी लेफमदो खंगनब थिगनी होय सर सर होइना अमुक्ता फंगनबा होनबियो फोनदो सिदा लेजरे ओ याम नुंगाइजरे अदोदी अइखोय अमुक चलुखिगे असमना हारमलगा अतोन सना अमती मागी ममानबा अनीदुगा पुन्ना सनरेम्बीगी युमदगी थोरई अदुगा मखोय गाड़ीदु थौदुना चटख्रै मखोयना हेक चटखिबगा थोंगालदगी पुलिस खरगा लोइनना सनरेम्बीगी युम थंगनबदा लैबा मोहनगा पुन्ना थोंगालदा चंगई मदु उबदा मयाम पुनमक पुंगक ngखरै मसिदगी पुलिसिंग अदु चंगकलगा हौजिक फोन तौरअमेना हाय करी करी हायरकपा तौरअंबा नंबर दु अमुता बिबिरउबा
ꯄꯨꯂꯤꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯇꯣꯟ ꯁꯅꯥꯅ ꯄꯨꯈ꯭ꯔꯦ ꯅꯝꯕꯔꯁꯨ ꯄꯨꯈ꯭ꯔꯦ ꯐꯣꯟꯁꯨ ꯄꯨꯈ꯭ꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣꯗꯤ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯤꯕ ꯃꯣꯍꯣꯟꯅ ꯍꯥꯏꯕꯗꯗꯤ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯦꯝꯕꯤꯁꯤ ꯐꯥꯔꯦ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯗꯨ ꯁꯤꯗ ꯂꯥꯛꯑꯝꯃꯒ ꯅꯝꯕꯔ ꯄꯨꯈꯤꯕꯗꯨꯗ ꯅꯣꯏꯅ ꯐꯥꯍꯧꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯥꯛ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏ ꯄꯨꯈ꯭ꯔꯤꯅꯣ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯇꯣꯟ ꯁꯅꯥꯁꯤ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ ꯍꯥ ꯃꯁꯥꯅ ꯊꯣꯡꯅ ꯂꯥꯛꯂꯕꯗꯨ ꯐꯥꯎꯕ ꯅꯈꯣꯏꯅ ꯐꯥꯍꯧꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯇꯥꯗ ꯃꯥꯅ ꯂꯥꯛꯑꯝꯕꯗꯣ ꯄꯨꯂꯤꯁ ꯁꯥꯔꯒ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯐꯣꯟꯁꯨ ꯅꯝꯕꯔꯁꯨ ꯄꯨꯂꯞ ꯂꯧꯈꯤꯕꯅꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯣ ꯃꯥꯗꯤ ꯀꯣꯛ ꯌꯥꯝꯅ ꯂꯩꯕꯒꯤ ꯋꯥꯅꯤꯅꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯃꯥ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯆꯥꯎꯗꯨ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯈꯥꯝꯈꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯆꯥꯎꯅ ꯌꯥꯈꯤꯗꯦ ꯅꯤꯡꯊꯦꯝꯆꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯆꯤꯡꯌꯥ ꯑꯃꯗ ꯑꯩꯒꯤ ꯁꯪ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯁꯪꯗꯣ ꯅꯍꯥꯟꯋꯥꯏꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯍꯥꯛꯇꯛꯇ ꯆꯤꯡ ꯑꯗꯨꯗ ꯀꯤꯍꯣꯝ ꯊꯥꯕꯒꯤ ꯌꯥꯔꯛꯁꯪ ꯑꯣꯏꯅ ꯁꯥꯔꯝꯕꯅꯤ ꯃꯗꯨꯒꯤ ꯁꯪꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯆꯥꯎꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯦꯝꯆꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗꯅ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯀꯃꯥꯏ ꯇꯧꯔꯒꯦ ꯅꯝꯕꯔꯗꯨ ꯂꯧꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯂꯧꯔꯦ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡꯕꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯀꯥꯟꯗꯦ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯊꯥꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯁꯨꯝ ꯂꯩꯕꯁꯦ ꯃꯅꯥꯛ ꯁ꯭ꯋꯥꯏꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯈꯪꯉꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯆꯠꯂꯁꯤ ꯑꯁ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯂꯩ ꯃꯐꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯈꯨꯟꯖꯥ ꯈꯔ ꯎꯍꯧꯕꯅꯤ ꯃꯈꯣꯏꯗꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯆꯤꯡꯅꯕ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯑꯩ ꯀꯥꯟꯗꯦ ꯆꯠꯁꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯔꯦꯝꯕꯤꯗꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁꯁꯤꯡꯗꯨ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯗꯨꯗ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯁꯪ ꯍꯥꯏꯕꯗꯨꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯂꯩꯕ ꯎꯗꯦ ꯁꯥꯔ ꯃꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯕꯇꯜꯁꯤ ꯌꯨꯅꯝ ꯅꯝꯃꯤ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯆꯥꯈꯤꯕꯒꯤ ꯀꯣꯕꯔꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯆꯥꯔꯝꯕꯒꯤ ꯏꯍꯟꯍꯜꯂꯤ ꯃꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯁꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯐꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯀꯔꯝꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯪꯉꯨꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯂꯒ ꯆꯤꯡꯌꯥ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯂꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯃꯜ ꯑꯃꯗꯤ ꯕꯦꯡꯒꯤꯕꯨ ꯕꯥꯏꯛ ꯑꯃꯗ ꯇꯣꯡꯂꯒ ꯂꯝꯕꯤꯗ ꯊꯧꯔꯝꯕꯗꯨ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯉꯁꯥꯏ ꯄꯤꯔꯛꯄ ꯑꯇꯣꯟ ꯁꯅꯥ ꯍꯥꯏꯕꯗꯨꯒꯤ ꯐꯣꯇꯣꯗꯨꯒ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯑꯥꯗ ꯒꯥꯔꯤ ꯊꯧꯔꯤ ꯍꯥꯏ ꯃꯅꯥꯛꯁꯤꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯨ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯤ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯍꯟꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯅ ꯁꯥꯔ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯪꯂꯥ ꯑꯇꯣꯟ ꯁꯅꯥ ꯍꯥꯏꯁꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯅꯦ ꯁꯥꯔ ꯑꯩꯅꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯣꯐꯤꯁ ꯐꯥꯎꯗꯪ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯦꯡꯒꯤ ꯑꯃꯗꯤ ꯀꯃꯜꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯅꯈꯣꯏ ꯁꯅꯔꯦꯝꯕꯤ ꯍꯥꯏꯁꯤ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯍꯣꯏ ꯁꯥꯔ ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯅꯤ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯃꯥꯁꯤ ꯐꯥꯔꯒ ꯀꯥꯏꯗ ꯍꯨꯟꯗꯣꯛꯑꯝꯃꯕ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯅꯠꯇꯦꯅꯦ ꯁꯅꯔꯦꯝꯕꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯐꯥꯗꯣꯏꯕ ꯍꯣꯏ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯅꯦ ꯁꯅꯔꯦꯝꯕꯤ ꯃꯁꯥꯅ ꯅꯈꯣꯏꯅ ꯐꯥꯏ ꯍꯥꯏꯕꯁꯦ ꯐꯣꯟꯗ ꯍꯥꯏꯔꯛꯂꯝꯂꯕꯅꯤ ꯍꯧꯖꯤꯛ ꯅꯈꯣꯏ ꯆꯦꯟꯐꯝ ꯂꯩꯔꯣꯏꯅꯦ ꯐꯔꯦꯅꯦ ꯁꯥꯔ ꯁꯅꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯔꯝꯕ ꯐꯣꯟꯗꯅꯣ
ꯀꯔꯝꯕ ꯅꯝꯕꯔꯗꯅꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯀꯔꯥꯏꯅꯣ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯨ ꯑꯩꯈꯣꯏꯗ ꯎꯠꯄꯤꯔꯣꯅꯦ ꯀꯥꯟꯗꯦꯗ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯗꯤꯕ ꯈꯔ ꯊꯛꯆ ꯆꯥꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯒ ꯐꯥꯒꯗꯕ ꯅꯠꯇꯦꯗ ꯑꯣ ꯅꯈꯣꯏꯁꯤ ꯅꯨꯄꯤꯒ ꯐꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯣ ꯍꯥꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯈꯣ ꯃꯈꯣꯏꯒꯤ ꯃꯤ ꯈꯔ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯈꯔ ꯀꯧꯈꯤ ꯑꯗꯨꯒ ꯆꯤꯟꯕꯪ ꯋꯥꯐꯪꯅꯈꯤ ꯃꯗꯨꯗ ꯇꯣꯟ ꯁꯅꯥꯅ ꯅꯠꯇꯦꯅꯦ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜꯁꯨ ꯑꯩꯒꯤꯗ ꯂꯥꯛꯑꯝꯃꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯨꯂꯤꯁ ꯇꯧꯔꯒ ꯑꯩꯕꯨ ꯐꯥꯍꯜꯂꯤ ꯅꯠꯇꯦꯅꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯆꯤꯡꯅꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏ ꯅꯪꯅ ꯏꯆꯥꯗꯣ ꯐꯥꯔꯒ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯏꯆꯥ ꯁꯅꯔꯦꯝꯕꯤꯅꯅꯦ ꯃꯆꯤꯟꯅ ꯍꯥꯏꯔꯝꯂꯕꯅꯤ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯍꯟ ꯅꯪ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯍꯥ ꯃꯥꯅ ꯇꯧꯔꯝꯕ ꯅꯝꯕꯔꯗꯨ ꯀꯔꯥꯏ ꯍꯥ ꯅꯝꯕꯔꯗꯨ ꯀꯔꯥꯏꯅꯣ ꯑꯣꯏ ꯅꯝꯕꯔꯗꯨꯗꯤ ꯅꯪꯅ ꯄꯨꯂꯤꯁ ꯁꯥꯔꯒ ꯂꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯗꯨ ꯈꯪꯉꯗꯤ ꯄꯨꯂꯤꯁ ꯁꯥꯔꯒ ꯂꯥꯛꯑꯝꯕꯗꯨꯗ ꯐꯥꯍꯧꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯍꯥꯠꯇꯣꯛꯍꯧꯕ ꯌꯥꯗ꯭ꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯑꯩꯕꯨꯅꯦ ꯅꯨꯄꯤ ꯐꯥꯕ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯇꯥꯍꯟꯒꯅꯨ ꯁꯥꯔ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯐꯥꯕ ꯂꯥꯛꯄꯤꯌꯨ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯀꯔꯦꯝꯅꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯦꯝꯕꯤꯁꯦ ꯁꯣꯏꯗꯅ ꯐꯥꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯃꯔꯥꯟ ꯄꯤꯕ ꯌꯥꯕ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯂꯩꯇꯕꯅ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯊꯤꯈꯤꯒꯦ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯕꯨ ꯐꯪꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯍꯟꯕꯤꯔꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯈꯤ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯋꯥ ꯇꯥꯅꯈꯤ ꯁꯥꯔ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯏ ꯍꯥꯏꯕꯁꯤ ꯁꯅꯔꯦꯝꯕꯤ ꯃꯁꯥꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯗꯤ ꯉꯁꯥꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯥꯛꯄꯗ ꯃꯌꯨꯝꯗ ꯇꯨꯝꯕꯒ ꯂꯩꯔꯝꯃꯦꯁꯨ ꯍꯥꯏꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯜꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯁꯤꯗꯕꯨ ꯃꯥꯅ ꯐꯥꯔꯝꯒꯗ꯭ꯔꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯅꯔꯦꯝꯕꯤꯁꯤ ꯐꯥꯔꯕꯗꯤ ꯃꯥ ꯌꯨꯝꯗ ꯂꯩꯔꯣꯏ ꯀꯨꯂꯣꯠ ꯂꯣꯠꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯐꯣꯡ ꯐꯣꯡꯅ ꯂꯩꯔꯤꯕꯁꯤ ꯃꯥꯅ ꯐꯔꯝꯗꯧꯕ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯇꯣꯟ ꯁꯅꯥ ꯁꯥꯔꯒ ꯐꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯗ ꯋꯥ ꯈꯔ ꯍꯪꯁꯤ ꯃꯉꯣꯟꯗ ꯇꯁꯦꯡꯅ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯕꯗꯨ ꯎꯍꯧꯕ꯭ꯔꯥ ꯍꯪꯁꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯗꯤ ꯁꯅꯔꯦꯝꯕꯤꯒ ꯃꯃꯥꯒꯗꯨ ꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯑꯒ ꯐꯥꯕꯅꯦꯁꯨ ꯍꯥꯏꯔꯤ ꯁꯥꯔ ꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯄ ꯍꯥꯏꯔꯤꯕꯅꯤꯅ ꯃꯈꯣꯏ ꯌꯥꯅꯕꯁꯨ ꯃꯥꯜꯂꯦ ꯁꯥꯔ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯁꯅꯔꯦꯝꯕꯤꯅ ꯐꯣꯟꯗ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯏ ꯍꯥꯏꯔꯛꯂꯤꯕ ꯈꯪꯗ꯭ꯔꯦ ꯍꯌꯦꯡ ꯃꯃꯥꯗꯣ ꯎꯅꯔꯒ ꯀꯔꯝꯅ ꯀꯧꯊꯣꯛꯄꯅꯣ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯪꯅꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯣꯛ ꯑꯗꯨꯗ ꯃꯀꯣꯛ ꯂꯩꯈꯥꯏꯔꯤ ꯃꯥꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯗꯕꯅ ꯃꯥꯕꯨ ꯐꯥꯕ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯄꯨꯡ 2 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯁꯅꯔꯦꯝꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯇꯁꯦꯡꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯃꯥꯒ ꯄꯨꯜꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯐꯥꯎꯕ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯁꯤꯗꯒꯤ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯃꯥꯅ ꯐꯣꯟꯗ ꯄꯥꯎ ꯄꯤꯔꯨꯕꯅ ꯋꯥꯊꯣꯛ ꯑꯁꯤ ꯆꯥꯎꯊꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯇꯥꯏꯅꯗꯨꯅ ꯐꯨꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯁꯥ ꯁꯣꯛꯈꯤ ꯁꯅꯔꯦꯝꯕꯤ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤ ꯑꯃ ꯄꯥꯜꯂꯖꯕ ꯐꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯃꯈꯣꯏ ꯃꯔꯤꯅ ꯌꯣꯝꯁꯤꯟꯗꯨꯅ ꯁꯔꯥꯛ ꯇꯝꯂꯔꯕꯗ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯇꯣꯟ ꯁꯅꯥ ꯁꯅꯔꯦꯝꯕꯤꯕꯨ ꯁꯨꯕꯥꯁꯇ ꯑꯃꯨꯛ ꯁꯤꯟꯅꯔꯝꯂꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯁꯨꯕꯥꯁꯇ ꯍꯥꯏꯔꯝꯃꯤ ꯚꯥꯏ ꯅꯪꯁꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3 ꯇꯥꯔꯛꯄꯗ ꯌꯨꯝꯗ ꯂꯩꯌꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯅ ꯃꯐꯝꯁꯤꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯀꯥ ꯑꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃꯃꯨꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯏ
ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯀꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯍꯥꯏ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯅꯄꯥ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯆꯪꯁꯤ ꯁꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯄꯥꯕꯨꯡ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯅꯠꯇꯦ ꯄꯥꯕꯨꯡ ꯐꯥꯎꯕꯅ ꯑꯩꯕꯨ ꯆꯤꯡꯅꯔꯕ꯭ꯔꯣ? ꯀꯔꯤꯒꯤ ꯆꯤꯡꯅꯗꯅꯤ ꯍꯥ ꯍꯥꯏꯌꯨ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏ? ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯍꯣ ꯄꯨꯂꯤꯁꯅ ꯐꯥꯔꯧꯔꯤꯕ ꯈꯪꯉꯕ꯭ꯔꯥ? ꯄꯨꯂꯤꯁꯅ ꯐꯥꯔꯧꯔꯤꯕ꯫ ꯍꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯄꯥꯕꯨꯡ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝꯁꯤꯗ ꯍꯟꯖꯤꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯤꯟꯕꯗ ꯀꯅꯥꯁꯨ ꯌꯦꯠꯄꯤꯅꯕ ꯂꯩꯇꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏ ꯇꯥꯕ꯭ꯔꯥ? ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯅꯪꯅ ꯂꯩꯍꯧꯔꯣ ꯑꯩꯗꯤꯅꯦ ꯕꯤꯅꯥꯄꯨꯔꯗ ꯆꯠꯂꯅꯤ ꯅꯪꯒ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯉꯥꯜꯂꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯑꯇꯣꯟꯁꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯇꯣꯟꯁꯅꯥꯒ ꯎꯅꯈꯤ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯇꯣꯟꯁꯅꯥ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯑꯌꯨꯛꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦ? ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯂꯕ꯭ꯔꯣ? ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯇꯣꯟꯁꯅꯥ ꯄꯨꯂꯤꯁ ꯑꯩꯈꯣꯏꯗ ꯁꯤꯡꯉꯕ ꯍꯨꯔꯥꯟꯕ ꯃꯤꯍꯥꯠꯄ ꯃꯤꯁꯤꯡꯁꯦ ꯐꯥꯅꯕꯒꯤ ꯈꯨꯠꯂꯥꯏ ꯌꯥꯝꯅ ꯂꯩꯗ꯫ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯐꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯅꯥꯊꯣꯛꯄꯗꯤ ꯉꯝꯗꯦ ꯍꯥꯏꯔꯤꯕ꯫ ꯁꯥꯔ ꯋꯥꯐꯝ ꯑꯗꯨꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯁꯥꯔ? ꯃꯔꯤ ꯂꯩꯅꯔꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯗ ꯌꯧꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯅ ꯍꯥꯏꯕꯗ ꯁꯅꯔꯦꯝꯕꯤ ꯐꯥꯕꯗ ꯃꯤꯑꯣꯏ 4 ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯥꯅ ꯃꯁꯛ ꯈꯪꯉꯤ꯫ ꯃꯥꯅ ꯃꯁꯛ ꯈꯪꯉꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯧꯊꯣꯛꯑꯒ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯅꯈꯣꯏ 3 ꯈꯛꯇꯅꯤ꯫ ꯑꯃꯗꯨꯗꯤ ꯀꯥꯏꯗ ꯊꯅꯝꯃꯒꯦ? ꯍꯥꯏꯗꯤ ꯃꯥꯅ ꯁꯪꯉꯒ ꯊꯝꯂꯤꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩꯐꯝ ꯇꯥꯎ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯁꯥꯔ ꯅꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯅ ꯈꯟꯕ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤꯗ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯀꯅꯥꯅꯣ ꯋꯥꯠꯂꯤꯕꯣ? ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯅꯪ ꯈꯪꯗ꯭ꯔꯕꯅꯤꯅ ꯇꯥꯛꯄ ꯇꯥꯔꯦꯗꯅ꯫ ꯁꯅꯔꯦꯝꯕꯤꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯍꯥꯏꯖꯤꯟꯅꯔꯒ ꯀꯧꯊꯣꯛꯂꯤꯕ ꯁꯨꯕꯥꯁ ꯃꯥ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯃꯥꯒ ꯅꯈꯣꯏꯒ ꯑꯗꯨꯝ ꯄꯨꯜꯂꯤꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯃꯥꯒ ꯄꯨꯟꯕ ꯎꯗꯦ꯫ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯅꯣꯏꯅ ꯃꯥꯕꯨ ꯁꯅꯔꯦꯝꯕꯤ ꯁꯪꯍꯟꯗꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯁꯥꯔ? ꯁꯥꯔꯒꯤ ꯋꯥꯐꯝꯗꯨꯕꯣ? ꯅꯨꯡꯇꯤꯒꯤ ꯄꯨꯟꯕ ꯏꯃꯥꯟꯅꯕꯁꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯄꯨꯟꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ? ꯁꯥꯔꯅ ꯌꯥꯝ ꯊꯥꯖꯕꯤꯗ꯭ꯔꯒ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯒꯦ꯫ ꯃꯥꯅ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯪꯒꯦ꯫ ꯐꯣꯟ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯛꯁꯤꯗ꯫ ꯍꯣꯏꯗ ꯁꯥꯔ ꯑꯩ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯕꯥꯁꯇꯣ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯈꯤ꯫ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯨꯕꯥꯁꯇꯨ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯇꯣꯟꯁꯅꯥꯅ ꯚꯥꯏ ꯅꯪꯁꯦ ꯀꯥꯏꯗ ꯂꯩꯒꯦ? ꯀꯩꯅꯣ ꯚꯥꯏ ꯏꯁꯥ ꯉꯝꯗꯗꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤꯁꯤꯗꯤ? ꯑꯗꯣ ꯄꯨꯂꯤꯁꯅ ꯅꯪꯁꯦ ꯌꯦꯡꯅꯤꯡꯉꯤꯅꯦ ꯁꯦ ꯌꯦꯡꯉꯨꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁꯇ ꯐꯣꯟꯗꯨ ꯄꯤꯈꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁꯅ ꯁꯨꯕꯥꯁ ꯅꯪ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯂꯩꯒꯦ? ꯁꯥꯔ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯣꯏ ꯏꯃꯥꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯍꯣꯏ ꯁꯥꯔ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯁꯨꯕꯥꯁꯇꯨ ꯃꯥꯒꯤ ꯃꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯗꯤ ꯁꯣꯝꯗ ꯑꯇꯣꯟꯁꯅꯥꯗꯤ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯂꯕꯅꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯁꯨꯕꯥꯁꯀꯤ ꯃꯃꯥꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜꯗꯒꯤ ꯁꯨꯕꯥꯁꯇꯨ ꯌꯨꯝꯗ ꯂꯩꯇꯦ ꯍꯦꯛ ꯈꯨꯝꯂꯛꯄꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯐꯥꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯄꯥꯏꯗꯤ ꯄꯥꯏꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯥꯔ ꯏꯃꯥꯗꯨ ꯍꯣꯇꯦꯜꯗ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯑꯇꯣꯟꯁꯅꯥꯗ ꯌꯦꯡꯂꯒ ꯌꯥꯏ ꯅꯪ ꯌꯥꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯅꯦ꯫ ꯐꯅꯤ ꯁꯥꯔ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯣ ꯄꯨꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯑꯇꯣꯟꯁꯅꯥꯗ ꯂꯩꯍꯧꯏ꯫ ꯃꯗꯨꯗ ꯊꯣꯡꯒꯥꯜ ꯊꯣꯔꯛꯄꯗ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯑꯇꯣꯟꯁꯅꯥꯗ ꯆꯤꯡꯅꯔꯤꯕꯁꯤ ꯂꯥꯟꯗꯧꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯝꯕ ꯁꯨꯕꯥꯁꯅ ꯁꯅꯔꯦꯝꯕꯤꯕꯨ ꯁꯪꯕ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯨꯕꯗꯨ ꯁꯨꯕꯥꯁꯇꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯟꯁꯅꯥꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯤ꯫ ꯁꯥꯔ ꯃꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯑꯇꯣꯟꯁꯅꯥ ꯁꯥꯔꯒ ꯐꯥꯕ ꯃꯥꯜꯂꯤ ꯁꯥꯔ꯫ ꯌꯦꯡꯕ ꯇꯥꯕꯅꯤ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡꯗꯨ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯆꯠꯈꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯁꯟꯗꯔꯦꯝꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯛꯄꯗ ꯊꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨꯗꯨ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯁꯟꯗꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯋꯥ ꯇꯥꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯇꯥꯔꯦ, ꯃꯐꯝ ꯑꯃꯗ ꯆꯠꯂꯅꯤ꯫ ꯑꯁ ꯑꯇꯣꯟ ꯁꯅꯥ, ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣ ꯄꯤꯔꯣꯅꯦ, ꯑꯩ ꯌꯨꯝ ꯆꯠꯂꯒꯦ꯫ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯀꯨꯏꯅ ꯌꯥꯎꯔꯒꯅꯦ ꯄꯨꯟꯁꯤ ꯁꯥꯡꯗꯧ ꯃꯥꯟꯗ꯭ꯔꯦꯕ꯫ ꯑꯣꯏ ꯀꯃꯜ, ꯅꯪꯒꯤ ꯁꯦꯟꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ, ꯃꯁꯤꯒꯤ ꯁꯖꯤ ꯃꯁꯥꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯈꯪꯗꯦꯅ ꯆꯦꯟꯕ ꯌꯥꯔꯣꯏꯅꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯝꯃꯒ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯄ ꯇꯥꯕꯅꯤ꯫ ꯃꯐꯝꯗꯣ ꯌꯧꯔꯒ ꯑꯩꯒ ꯁꯟꯗꯔꯦꯝꯕꯤꯒꯗꯪ ꯂꯩꯍꯧꯔꯒꯦ, ꯑꯗꯨꯒ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ꯫ ꯑꯗꯣ ꯍꯥꯏꯅꯈꯤꯕ ꯁꯦꯟꯗꯨꯗꯤ? ꯑꯁ ꯕꯥꯏꯕꯦꯡꯒꯤ ꯄꯤꯒꯅꯤ ꯀꯩꯗꯧꯔꯒꯦ, ꯑꯩ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄ ꯃꯤꯅꯤꯅꯦ꯫ ꯃꯐꯝꯁꯦ ꯈꯨꯜꯁꯤꯒꯤ ꯒꯦꯡꯁꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯣꯂꯥꯒꯤꯅꯤ, ꯃꯉꯣꯟꯗ ꯑꯩꯅ ꯂꯨꯄꯥ 10,000 ꯅꯨꯃꯤꯠ 2ꯒꯤ ꯑꯣꯏꯅꯅꯦ ꯁꯪꯁꯦ ꯂꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯂꯣꯏꯔꯦ, ꯍꯟꯗꯛ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯁꯟꯗꯔꯦꯝꯕꯤꯒ ꯑꯩꯒꯁꯦ ꯂꯩꯔꯗꯕꯅꯤ꯫ ꯍꯣꯏꯅꯦ ꯐꯔꯦꯅꯦ, ꯅꯪꯅ ꯍꯥꯏꯕꯗ ꯇꯧꯔꯤꯗꯅ꯫ ꯂꯥꯛꯑꯣ, ꯀꯥꯏꯗꯅꯣ ꯍꯟꯗꯛ ꯆꯠꯇꯣꯏꯁꯤꯅ, ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯁꯟꯗꯔꯦꯝꯕꯤꯕꯨ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯄꯨꯈꯤ꯫ ꯃꯐꯝ ꯑꯗꯨ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯒꯤ ꯃꯅꯥꯛꯅꯤ, ꯑꯀꯣꯏꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯟꯗꯥꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕ ꯅꯥꯏꯇꯣꯝ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯁꯟꯗꯔꯦꯝꯕꯤꯕꯨ ꯄꯨꯁꯜꯂꯛꯏ, ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯥꯅꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯇꯥꯔꯦ, ꯂꯝꯒ ꯍꯦꯟꯗꯅ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯒꯦ ꯈꯜꯂꯕ꯭ꯔꯥ? ꯅꯊ꯭ꯋꯥꯏ ꯃꯥꯡꯉꯦ ꯈꯪꯉꯨ꯫ ꯑꯁꯨꯝꯅ ꯁꯟꯗꯔꯦꯝꯕꯤꯗ ꯀꯤꯍꯜꯂꯝꯂꯒ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩ ꯍꯣꯔꯦꯟ ꯕꯦꯡꯒ ꯆꯠꯂꯒꯦ, ꯑꯗꯨꯒ ꯅꯣꯏꯒꯤ ꯁꯦꯟꯗꯣ ꯄꯤꯔꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯅꯣꯏ ꯍꯜꯂꯨ, ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯅꯈꯣꯏꯗ ꯊꯦꯡꯅꯕꯗ ꯋꯥꯒ ꯍꯪꯂꯛꯂꯗꯤꯅꯦ ꯌꯥꯝ ꯁꯤꯡꯅꯒ ꯈꯨꯝꯃꯨꯅꯨ, ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯈꯛꯇꯪ ꯈꯨꯝꯃꯨ꯫ ꯇꯟꯗꯦ ꯃꯥꯟꯗꯦ ꯈꯪꯉꯦꯗꯅ, ꯑꯩꯒꯤ ꯃꯔꯝꯗ ꯍꯪꯂꯛꯂꯕꯁꯨ ꯈꯪꯗꯦ ꯃꯁꯥꯗ ꯍꯪꯉꯣꯅ ꯍꯥꯏꯌꯨ, ꯚꯥꯞ ꯇꯥꯔꯦꯀꯣ? ꯑꯗꯨꯒ ꯑꯩꯁꯦ ꯃꯤ ꯑꯃꯗꯁꯨ ꯂꯨꯄꯥ 5,000,000 ꯄꯤꯒꯗꯕ ꯂꯩꯔꯤꯕꯅꯤ ꯑꯩꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯀꯥꯏꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟꯗ ꯑꯇꯣꯟ ꯁꯅꯥꯅ ꯕꯦꯡꯛꯇꯒꯤ ꯁꯦꯟ ꯀꯥꯏꯔꯨꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯍꯥꯏꯅꯈꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯄꯤꯈꯤ, ꯑꯗꯨꯒ ꯂꯨꯄꯥ 5,00,000ꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯁꯟꯗꯔꯦꯝꯕꯤꯒꯤ ꯃꯕꯨꯡꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯗꯨꯅ ꯌꯨꯝꯗ ꯊꯣꯔꯛꯇꯨꯅ ꯀꯔꯤ ꯀꯝꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯍꯪꯈꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯊꯤꯔꯤ, ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯈꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯁꯟꯗꯔꯦꯝꯕꯤꯒꯤ ꯃꯕꯨꯡꯗꯨ ꯏꯄꯦꯟ ꯄꯦꯟꯈꯤꯗꯦ꯫ ꯁꯣꯝꯗ ꯁꯟꯗꯔꯦꯝꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯁꯣꯟꯖꯤꯟꯈ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯟꯅꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯜꯂꯤ, ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯕ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯗ꯭ꯔꯒꯁꯨ ꯁꯤꯖꯤꯟꯅꯔꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯁꯟꯗꯔꯦꯝꯕꯤꯕꯨ ꯐꯨꯅꯤꯡꯕ ꯃꯇꯝꯗ ꯐꯨꯕ, ꯉꯥꯡꯅꯤꯡꯕ ꯃꯇꯝꯗ ꯉꯥꯡꯕ ꯇꯧꯗꯨꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯟꯗꯔꯦꯝꯕꯤꯁꯨ ꯑꯇꯣꯟ ꯁꯅꯥꯕꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯌꯥꯠꯄ ꯍꯧꯔꯛꯈꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯟꯗꯔꯦꯝꯕꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯗ ꯃꯍꯥꯛꯄꯨ ꯁꯦꯟꯅꯅꯕ ꯁꯦꯟ ꯄꯤꯗꯨꯅ ꯑꯇꯣꯟ ꯁꯅꯥꯅ ꯊꯝꯕ ꯃꯔꯝꯅ ꯁꯟꯗꯔꯦꯝꯕꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛ ꯊꯥ 2 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯁꯟꯗꯔꯦꯝꯕꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯍꯣꯡꯕ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯑꯇꯣꯟ ꯁꯅꯥꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯁꯟꯗꯔꯦꯝꯕꯤꯅ ꯑꯇꯣꯟ ꯁꯅꯥꯕꯨ ꯍꯥꯠꯂꯝꯂꯒ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯑꯔꯦꯞꯄ ꯋꯥꯈꯜꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯑꯇꯣꯟ ꯁꯅꯥꯕꯨ ꯍꯥꯠꯅꯅꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯟꯗꯔꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯑꯁꯨꯝ ꯋꯥꯈꯜ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯊꯧꯁꯥꯕꯤꯗ꯭ꯔꯤ, ꯃꯍꯥꯛꯅ ꯊꯤꯒꯗꯕꯁꯨ ꯊꯤꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯅ ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯔꯛꯂꯤ, ꯑꯗꯨꯕꯨ ꯀꯞꯅ ꯀꯞꯅ ꯂꯥꯎꯅ ꯂꯥꯎꯅ ꯁꯟꯗꯔꯦꯝꯕꯤꯒꯤ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯟꯗꯔꯦꯝꯕꯤꯒꯤ ꯃꯕꯨꯡꯁꯨ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯑꯣꯏꯔꯛꯈꯤ꯫ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯅꯪꯒꯤ
ima pabungna aduk sen changna tamhankhiba mahi adu loiramdaisida mangba tare aduna nangsu chatlo haibadagi sanarembigi mabungsu nungaita magi exam gi damak apalamta chakhrei chatlamdaida exam hek loibaga yumda thorakani haina mapa bungda haramlaga sanarembigi mabung adu magi exam gi damak manipur thadokhi matam khara haujinkhri numitu nong yamna kanna mangli nungsitsu kanna sitli arapada singi lamhuina kanna lauduna khongli aton sana mana nepa mafam adugi singi pakhang masa kharga punduna nisa sizinaduna kanna nungairi matam aduda pakhang masa mana itaw ki nupise masak phaini aduga kaigino itawna mabu lanfa una thampati magi kari marala happy brasu happy de thadok pi brasu thadok de asumna thampase nungaitene ko itaw masi aina maram amage phari bani makse hatu ubada wathokse yam chawdori bani aduna angaupi ama oihallage na thadok jibani mana ngawradi wathokse tamna adum mami samkhradawni adubu mase suka ngawgadini phana thina su phurabani dubu yade itaw karigi mi nga honnabagi damak mi bu phukatra adugiti yu pithakse adum ngawkhrani itaw adugi khungawdi na tini aina haise ado masi ngawlano aingonda piro ai pamene itawbo aigi lan phasi pamrane pame pamaga hayeng luhong biragi ha ayukta kok luhonglaga loire kaino itaw adudi yam nungai ba wani ni adudi ngasigi yuse ai konglage atai sidagi hena phaba ai laruge ko asumna atun sanatu kunja pakhang sing aduga yu yamna thaktuna yu ngauki mastaki matung numidangi pung 13 muk tarakpada atun sanatu mayamda ngasigi dikaina rasi hayamlaga sandiri mina leriba yum aduda laklei matam aduda kunja pakhang aduna magi mamanaba sing aduda aidi wa ma kawrini kari wa kawroge taw hayeng ayuk aigi luhongbaduda pung kayadano hangadabani itaw aikhoi aton sanagi yumda tatse aduga hangminaruse asumna haibadagi makoi mamanaba singsu hoi haiduna aton sana amati sanare mina leriba yum aduda lakhi matam adudana somda aton sanatu asibagum nungaina tumduna leiri matamsi nong tili taba horoklabani khakpa lawsu kanna tawri mammanasu kham thenglei matam aduda sanare mina mipata ngasidi nangi aroiba numiti nangna aibu sarang manungda thamba sagumna thamba kuirabani aina asiguma tanjase ngairakpa ngasidi nang aigi khutagi karana kan mangamgani asumna murum solaga sanare bidu thawraba thang suri ama paiduna aton sanagi manakta paraprap sangsilai adubu pokpadagi hingsa toroktriba sanare bina aton sanagi masada thangna thimbangam kide nong amuk khalakada khangduna makutta pariba thangado makhada takhibani adubu sanarembi aton sanana tawkhiba otkhiba nekhiba mayamado ningsinglubada mahak wakhal amada laikhrei mahana wakhal tarakpada mana pariba thangado aton sanagi mabukta thinduna leiramki chaina adun aton sana kanna lawri madu ubada sanarembi tawpham khangdri pakhatpana masa adu thak niklei aduga makuta taidiba ising adu urubada mahak nuksa sor thabet holai tanja aduda yumadugi yana kharomda leiriba lambi adudagi miyoi khara lakpagi khonjal tarai khonjal adu tabada sanarembidu khutlai thuna aton sanagi phone adu lawraga mamang thung adu hangi aduga makha maikai pangna seli mahakna hek thokhibaga yum aduda lakliba miyoi sing aduna ukhi adubu lakliba miyoi sing aduna yum manungda kari tawraba zakno haiduna jangselubada aton sanadu ina punglup luplaga leiramlei madu ubada makhoi khunja pakhang sing aduna aton sanabu khulgi ana layengi leiriba khulakpagi nupi adugi manakta purunaba thorang toroklei aduga khara amana aton sanada thanga thilamliba sanaremibu law khongduna tanarakli matam aduta nongsu kanna suraklei khapa lawwa kanklai makhoi miyoi kharana tanarakpa aduda sanaremidu aton sanadagi lawrakpa phone aduda mapabunggi number adu
ꯅꯝꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯦꯅ ꯐꯣꯟ ꯅꯝꯕ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯂꯝꯕꯤ ꯑꯗꯣ ꯎꯍꯧꯗ꯭ꯔꯤ ꯃꯝꯒ ꯃꯝꯂꯤ ꯄꯥꯈꯠꯅꯒ ꯆꯦꯜꯂꯛꯂꯤ ꯃꯍꯥꯛ ꯚꯥꯞ ꯇꯥꯍꯧꯗꯗꯨꯅ ꯂꯣꯈꯥꯔꯣꯝꯗ ꯑꯣꯟꯊꯈꯤ ꯁꯣꯝꯗꯅ ꯁꯟꯅꯔꯦꯝꯕꯤꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯪꯃꯟꯗꯕꯗꯒꯤ ꯃꯈꯣꯏꯁꯨ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯁꯣꯝꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯂꯥꯏꯀꯠꯅꯕꯗꯒꯤ ꯊꯋꯥꯏꯗꯤ ꯍꯤꯡꯍꯧꯔꯤ ꯁꯟꯅꯔꯦꯝꯕꯤꯅ ꯊꯥꯡꯅ ꯊꯤꯟꯕ ꯑꯗꯨ ꯁꯥꯐꯨ ꯌꯥꯝꯅ ꯇꯞꯈꯤ ꯑꯃꯗꯤ ꯑꯇꯣꯟ ꯁꯅꯥꯅ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠ ꯑꯗꯨꯅ ꯈꯟꯗꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯂꯨꯅ ꯆꯪꯗꯕꯗꯒꯤ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯦꯡꯒꯤ ꯀꯃꯜ ꯑꯃꯗꯤ ꯁꯨꯕꯥꯁ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯀꯃꯜꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯁꯟꯅꯔꯦꯝꯕꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯃꯜꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯁꯟꯅꯔꯦꯝꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯦꯔꯥ ꯑꯇꯣꯟ ꯅꯪꯒ ꯂꯩꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯤꯅꯦ ꯆꯨꯝꯃꯦ ꯑꯩꯒ ꯂꯩꯍꯧꯕꯅꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯡꯅ ꯊꯤꯜꯂꯝꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯉꯔꯥꯡꯁꯦ ꯑꯩ ꯌꯨꯁꯨ ꯌꯥꯝꯅ ꯉꯥꯎꯈ꯭ꯔꯦꯅꯦ ꯑꯣ ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏꯅ ꯁꯤꯗ ꯂꯩꯔꯝꯃꯤꯕ ꯁꯤꯗꯤ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯅꯤꯅꯦ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯑꯩꯅ ꯁꯤꯗ ꯂꯩꯔꯝꯃꯤꯅꯣꯗꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯅꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯁꯟꯅꯔꯦꯝꯕꯤꯕꯨ ꯂꯨꯍꯣꯡꯕꯤꯅꯤ ꯍꯥꯏꯕ ꯈꯨꯟꯖꯥ ꯄꯥꯈꯪ ꯑꯗꯣ ꯆꯪꯉꯛꯏ ꯃꯥ ꯎꯕꯗ ꯑꯇꯣꯟ ꯁꯅꯥꯅ ꯏꯇꯥꯎ ꯑꯩ ꯀꯃꯥꯏꯅ ꯁꯤꯗ ꯂꯩꯔꯝꯃꯤꯅꯣ ꯏꯇꯥꯎ ꯅꯪꯁꯦꯀꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯊꯥꯡꯅ ꯊꯤꯜꯂꯒ ꯊꯅꯝꯕꯅꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯅꯪꯁꯦ ꯃꯐꯝꯁꯤꯗ ꯄꯨꯔꯛꯇꯨꯅ ꯂꯥꯏꯀꯠꯅꯕꯅꯦ ꯑꯣ ꯑꯗꯨ ꯁꯟꯅꯔꯦꯝꯕꯤꯗꯤ ꯃꯥꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯡꯅ ꯍꯥꯠꯀꯅꯤꯅ ꯇꯥꯟꯅꯈꯤꯕꯅꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯣ ꯃꯥꯕꯨ ꯇꯥꯟꯅꯈꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯃꯈꯣꯏꯗꯤ ꯃꯊꯛꯇ ꯀꯥꯈꯤ ꯏꯄꯥ ꯈꯨꯜꯂꯥꯛꯄꯒ ꯄꯨꯟꯅ ꯅꯪꯒꯤ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯈꯤꯕꯅꯦ ꯑꯣ ꯑꯗꯣ ꯃꯣꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯏꯇꯥꯎ ꯑꯣ ꯑꯗꯨ ꯐꯔꯦ ꯏꯇꯥꯎ ꯑꯩ ꯃꯈꯣꯏꯒ ꯑꯝꯇ ꯎꯅꯅꯤꯡꯉꯦ ꯃꯈꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯒꯤꯗ ꯊꯥꯖꯤꯜꯂꯛꯑꯣ ꯍꯣꯏꯗ ꯏꯇꯥꯎ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯄꯥꯈꯪ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯈꯨꯟꯖꯥ ꯄꯥꯈꯪ ꯑꯗꯣ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦꯅ ꯁꯤꯗꯤ ꯅꯪꯅ ꯄꯥꯎ ꯄꯤꯕ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯉꯦ ꯑꯩꯒꯤ ꯐꯣꯟ ꯂꯩꯇꯦ ꯃꯥꯅ ꯁꯣꯏꯗꯅ ꯄꯨꯔꯝꯃꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ ꯐꯣꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯔꯣꯟꯕꯁꯨ ꯂꯣꯏꯅ ꯌꯥꯎꯈꯤꯕꯅꯦ ꯃꯥꯕꯨ ꯅꯪꯒꯤ ꯄꯦꯇꯔꯟ ꯈꯪꯕ꯭ꯔꯅꯦ ꯈꯪꯕꯅꯦ ꯑꯩꯅ ꯐꯣꯟ ꯃꯦꯠꯄ ꯈꯨꯗꯤꯡꯒꯤ ꯃꯥꯅꯅꯦ ꯃꯨꯟꯅ ꯌꯦꯡꯕꯅꯤ ꯉꯥꯁꯨ ꯑꯩꯒꯤ ꯐꯣꯟꯗꯒꯤ ꯌꯨꯝꯗ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯊꯤꯅ ꯐꯨꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯃꯥꯅ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯨ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏꯅꯦ ꯑꯁꯨꯝꯅ ꯃꯊꯥ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯄꯪ ꯃꯁꯥ ꯃꯥꯅ ꯐꯣꯟꯗꯨ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕꯗꯤ ꯃꯐꯝꯁꯤꯗ ꯉꯁꯥꯏꯅ ꯄꯨꯂꯤꯁ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯄꯤꯗꯕꯒꯤꯅꯤ ꯂꯥꯛꯇ꯭ꯔꯤꯁꯦ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯃꯐꯝꯁꯤꯒꯤ ꯂꯝꯕꯤ ꯈꯪꯕ꯭ꯔꯣ ꯃꯗꯨꯃꯗꯤ ꯈꯪꯂꯝꯃꯣꯏꯕꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯈꯔ ꯆꯠꯂꯒ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯟꯅꯔꯦꯝꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯈꯤꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯇꯣꯟ ꯁꯅꯥꯁꯨ ꯅꯥꯕ ꯐꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯊꯥ 4 ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯄꯥꯔꯇꯤ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯇꯁꯦꯡꯅ ꯁꯟꯅꯔꯦꯝꯕꯤꯒꯤ ꯋꯥꯈꯜ ꯇꯧꯔꯨꯗ꯭ꯔꯤ ꯀꯥꯎꯅꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯄꯥꯔꯇꯤ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯏ ꯑꯇꯣꯟ ꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯥꯗ ꯅꯠꯇꯅ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈꯤ ꯑꯁꯨꯝꯅ ꯍꯜꯂꯛꯄꯅ ꯁꯨꯕꯥꯁꯇꯨ ꯃꯈꯣꯏ ꯂꯩꯀꯥꯏ ꯌꯧꯔꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯏ ꯁꯨꯕꯥꯁ ꯆꯠꯂꯝꯕꯗꯒꯤ ꯁꯞ ꯂꯦꯞꯄꯒ ꯃꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯀꯅꯥꯅꯣ ꯑꯩ ꯀꯧꯔꯝꯕ꯭ꯔꯣ ꯍꯥꯏꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯈꯤ ꯃꯗꯨꯗ ꯁꯨꯕꯥꯁꯇꯨ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯁꯟꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯇꯝꯅꯔꯤꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯞꯅ ꯀꯧꯏ ꯁꯟꯅꯔꯦꯝꯕꯤ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯁꯟꯅꯔꯦꯝꯕꯤ ꯑꯁꯨꯝꯅ ꯀꯧꯔꯨꯕꯗ ꯁꯨꯕꯥꯁꯀꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ
ꯃꯗꯨꯗ ꯁꯨꯕꯥꯁꯇꯨ ꯈꯪꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯜꯂꯤ ꯃꯗꯨꯗ ꯅꯨꯄꯥ ꯈꯔꯅ ꯍꯥꯏ ꯉꯥꯏꯈꯣ ꯆꯦꯟꯒꯅꯨ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯁꯨꯕꯥꯁꯇꯨ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯥ ꯈꯔ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯍꯥꯏ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯝꯃꯤꯗꯨ ꯀꯩꯅꯣ ꯀꯩꯁꯨ ꯇꯧꯗꯦꯅ ꯂꯝꯕꯤꯗ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯁꯅꯔꯦꯝꯕꯤꯅ ꯀꯧꯔꯤꯕ ꯑꯗꯨꯗꯤ ꯏꯁꯩ ꯁꯛꯄꯅꯤ ꯀꯩꯅോ ꯁꯅꯔꯦꯝꯕꯤꯒꯤ ꯏꯁꯩ ꯁꯛꯆꯕꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯁꯨꯕꯥꯁꯇꯨ ꯉꯥꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯈꯜꯂꯤ ꯏꯁ ꯁꯤꯔꯝꯅꯤꯗ ꯍꯌꯦꯡꯒꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯑꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯊꯣꯡꯒꯥꯜꯗ ꯕꯦꯡꯒꯤꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯕꯦꯡꯒꯤ ꯅꯪꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪ ꯉꯥꯏꯔꯤꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯀꯩꯒꯤ ꯅꯪ ꯄꯥꯎꯁꯤ ꯇꯥꯗ꯭ꯔꯤꯕꯣ ꯇꯥꯗꯦ ꯀꯩ ꯄꯥꯎꯅꯣ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯗꯨ ꯂꯩꯇ꯭ꯔꯦꯅ ꯃꯌꯥꯝ ꯌꯥ ꯂꯥꯡꯅꯍꯧꯏ ꯑꯇꯣꯟ ꯁꯅꯥꯅ ꯅꯪ ꯀꯧꯔꯨꯁꯣꯅ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯩꯔꯣ ꯃꯥꯅꯦ ꯆꯠꯁꯦ ꯑꯁꯨꯝꯅ ꯁꯨꯕꯥꯁꯀꯤ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯝꯂꯤꯕ ꯕꯦꯡꯒꯤꯒ ꯄꯨꯟꯅ ꯁꯨꯕꯥꯁꯇꯨ ꯂꯥꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯂꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯟꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯨꯕꯥꯁꯅ ꯚꯥꯏ ꯕꯦꯡꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯤ ꯍꯥꯏꯒꯦ ꯈꯨꯔꯥ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯅꯗꯤ ꯎꯏꯗ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯨꯕꯗ ꯕꯦꯡꯒꯤꯗꯣ ꯈꯨꯝꯂꯛꯇ꯭ꯔꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯇꯨꯅ ꯕꯦꯡꯒꯤꯒꯤ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯌꯦꯡꯕꯗꯗꯤ ꯕꯦꯡꯒꯤꯒꯤ ꯃꯈꯣꯡ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯄꯠꯂꯤ ꯇꯧꯔꯕ ꯃꯈꯣꯡ ꯑꯃ ꯑꯣꯏꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯜꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯨꯕꯥꯁ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯦꯡꯒꯤꯗꯣ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯁꯨꯕꯥꯁꯇꯣ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯏ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯀꯣꯏꯂꯥꯁ ꯃꯊꯛ ꯑꯗꯨꯗ ꯂꯣꯡꯅ ꯇꯨꯈꯤ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯁꯨꯕꯥꯁꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯀꯣꯏꯂꯥꯁ ꯃꯊꯛ ꯑꯗꯨꯗ ꯀꯣꯏꯆꯤꯡ ꯆꯤꯡꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯆꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯎꯕ ꯐꯪꯗꯦ ꯑꯗꯨꯝꯅ ꯆꯤꯡꯕ ꯑꯗꯨꯗ ꯁꯨꯕꯥꯁꯀꯤ ꯃꯁꯥ ꯑꯗꯣ ꯀꯣꯏꯂꯥꯁꯇ ꯇꯛꯄꯗꯒꯤ ꯂꯣꯏꯅ ꯃꯀꯨ ꯍꯨꯔꯦ ꯃꯁꯥ ꯑꯗꯣ ꯏꯍꯤꯡ ꯁꯥꯔꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯈꯣꯡꯗ ꯆꯤꯡꯂꯝꯕ ꯑꯗꯣ ꯊꯥꯗꯣꯔꯛꯈꯤ ꯁꯨꯕꯥꯁ ꯂꯩꯃꯥꯏꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯦꯀꯧ ꯆꯦꯟꯕ ꯍꯧꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯔꯦꯝꯕꯤꯗꯣ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯁꯨꯕꯥꯁꯅ ꯁꯅꯔꯦꯝꯕꯤ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯇꯣꯟ ꯁꯅꯥꯅ ꯇꯧ ꯍꯥꯏꯕꯗꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯁꯨꯕꯥꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯔꯦꯝꯕꯤꯗꯣ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯥꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯁꯨꯕꯥꯁꯀꯤ ꯃꯈꯧꯔꯤ ꯃꯦꯠꯈꯤ ꯃꯗꯨꯗ ꯁꯅꯔꯦꯝꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯕꯥꯁꯄꯨ ꯁꯥꯐꯨ ꯀꯟꯅ ꯏꯟꯕꯗꯒꯤ ꯁꯨꯕꯥꯁ ꯀꯣꯏꯂꯥ ꯃꯊꯛ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯈꯤ ꯃꯥꯒꯤ ꯂꯨꯈꯝꯅ ꯀꯣꯏꯂꯥꯁ ꯑꯗꯨꯗ ꯌꯩꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯥꯔꯝꯃꯤ ꯑꯗꯨꯒ ꯏꯁꯨ ꯍꯩꯊꯔꯛꯂꯤ ꯃꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯁꯨꯕꯥꯁꯀꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯀꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯁꯨꯕꯥꯁꯀꯤ ꯃꯈꯅꯥꯎꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯊꯤꯟꯖꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯁꯨꯕꯥꯁꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯑꯣꯠꯈꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁ ꯃꯌꯥꯗꯒꯤ ꯏ ꯂꯦꯞꯇꯅ ꯍꯩꯊꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯑꯋꯥꯕ ꯑꯗꯨ ꯈꯪꯂꯝꯂꯒ ꯄꯨꯟꯁꯤ ꯂꯣꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯨ ꯀꯟꯅ ꯅꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯁꯨꯕꯥꯁꯅ ꯁꯤꯔꯝꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤ ꯁꯨꯕꯥꯁꯅ ꯁꯤꯔꯝꯕꯗ ꯃꯌꯥꯝ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯈꯤꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯤꯟꯕꯨ ꯉꯥꯡꯅꯈꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯏꯐꯣꯡ ꯐꯣꯡꯅ ꯂꯩꯕ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯕꯨ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯋꯥꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯁꯤꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯈꯤ ꯄꯥꯎ ꯑꯗꯨ ꯕꯦꯡꯒꯤ ꯀꯃꯜ ꯑꯃꯗꯤ ꯑꯇꯣꯟ ꯁꯅꯥꯁꯨ ꯇꯥꯈꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯀꯃꯜꯒ ꯕꯦꯡꯒꯤꯒꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ
ꯑꯇꯣꯟ ꯁꯅꯥꯅ ꯃꯈꯣꯏ ꯄꯨꯟꯅꯅꯕ ꯐꯣꯟꯗ ꯀꯧꯔꯛꯂꯕꯁꯨ ꯃꯈꯣꯏ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯇꯣꯟ ꯁꯅꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯇꯣꯟ ꯁꯅꯥꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯋꯥ ꯑꯃ ꯇꯥꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯕꯦꯡꯒꯤ ꯑꯃꯗꯤ ꯀꯃꯜꯗꯤ ꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯇꯝꯅꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯣꯡ ꯍꯥꯡꯉꯣ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯕꯦꯡꯒꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯦꯡꯒꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯃꯗꯨꯗ ꯕꯦꯡꯒꯤꯅ ꯁꯅꯔꯦꯝꯕꯤ ꯑꯩꯗꯤ ꯌꯥꯎꯗꯦ ꯑꯇꯣꯟ ꯁꯅꯥꯅ ꯇꯧ ꯍꯥꯏꯕꯗꯒꯤ ꯇꯧꯕꯅꯦ ꯃꯥ ꯍꯥꯟꯅ ꯍꯥꯠꯂꯨꯆꯣ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯏꯜꯂꯨꯕꯗꯒꯤꯅꯤ ꯃꯥ ꯍꯥꯟꯅ ꯍꯥꯠꯂꯨꯆꯣ ꯑꯁꯨꯝꯅ ꯕꯦꯡꯒꯤꯅ ꯀꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯋꯥꯡꯕꯗꯒꯤ ꯚꯥꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯀꯃꯜꯅꯦ ꯑꯩ ꯅꯪꯒ ꯋꯥ ꯑꯃꯗ ꯇꯥꯟꯅꯒꯦꯅ ꯂꯥꯛꯏꯅꯦ ꯃꯃꯥꯡꯗ ꯂꯥꯛꯑꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯗꯨꯡ ꯆꯠꯈꯤ ꯃꯗꯨꯗ ꯕꯦꯡꯒꯤꯅ ꯏꯁ ꯅꯤ ꯍꯦꯛ ꯇꯥꯏꯗ ꯑꯩꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯈꯜꯂꯨꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯀꯃꯜꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯕꯦꯡꯒꯤꯅ ꯚꯥꯏ ꯀꯩꯅꯣ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯃꯗꯨꯗ ꯀꯃꯜꯅ ꯚꯥꯏ ꯑꯗꯨꯒꯤꯃꯇꯝ ꯅꯠꯇ꯭ꯔꯦ ꯂꯥꯛꯑꯣ ꯑꯇꯣꯟ ꯁꯅꯥꯁꯨ ꯉꯥꯏꯔꯒ ꯂꯩꯍꯧꯔꯦ ꯑꯁ ꯀꯃꯜ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯣ ꯑꯍꯤꯡꯁꯤꯗꯕꯣ ꯂꯥꯛꯇ ꯂꯥꯛꯑꯣ ꯃꯁꯤ ꯍꯥꯏꯔꯒ ꯕꯦꯡꯒꯤꯗꯨ ꯀꯃꯜꯅ ꯊꯣꯡꯒꯥꯜꯗ ꯄꯨꯊꯣꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯕꯦꯡꯒꯤꯅ ꯀꯔꯥꯏꯅꯣ ꯀꯃꯜ ꯑꯇꯣꯟ ꯁꯅꯥꯗꯤ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯀꯃꯜꯅ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯨꯝꯅ ꯕꯦꯡꯒꯤꯗꯨ ꯐꯅ ꯌꯥꯝꯅ ꯁꯥꯟꯅ ꯄꯨꯊꯣꯔꯛꯂꯦ ꯃꯗꯨꯗ ꯕꯦꯡꯒꯤꯅ ꯀꯗꯥꯏꯗꯅꯣ ꯃꯤ ꯚꯥꯏ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯕꯣ ꯍꯥꯏꯅ ꯆꯤꯡꯅꯅ ꯍꯪꯂꯛꯄꯗꯨꯗ ꯀꯃꯜꯅ ꯁꯤꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯕꯦꯡꯒꯤꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤ ꯀꯃꯜꯒꯤ ꯃꯅꯥꯛꯇꯒꯤ ꯂꯩꯊꯗꯨꯅ ꯃꯌꯨꯝꯗ ꯀꯟꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯃ ꯁꯟ ꯁꯥꯗꯨꯅ ꯆꯠꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯃꯤꯒꯤ ꯍꯤꯡꯒꯣꯜ ꯐꯥꯎꯔꯒ ꯆꯦꯟꯅꯅꯕ ꯍꯤꯡꯈꯣꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯟꯅ ꯆꯦꯟꯕ ꯑꯗꯨꯗ ꯎꯍꯧꯗꯕꯗꯒꯤ ꯁꯝꯕꯜ ꯆꯩ ꯑꯃꯗ ꯂꯧꯁꯤꯟꯗꯨꯅ ꯇꯨꯁꯤꯟꯕꯗ ꯐꯩꯗꯨꯅ ꯁꯝꯕꯜ ꯈꯥꯔꯤꯕ ꯋꯥꯆꯠ ꯑꯃꯒꯤ ꯃꯊꯛꯇ ꯃꯈꯧꯔꯤ ꯑꯗꯨꯅ ꯅꯟꯊꯗꯨꯅ ꯇꯨꯁꯤꯟꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯣ ꯋꯥꯆꯠ ꯑꯗꯨꯅ ꯈꯥꯏꯕꯗꯒꯤ ꯃꯈꯧꯔꯤꯗꯒꯤ ꯏ ꯍꯩꯊꯔꯛꯂꯦ ꯃꯁꯤꯗ ꯃꯍꯥꯛ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯈꯣꯡꯗꯣ ꯍꯥꯏꯔꯪ ꯌꯨꯝ ꯌꯨꯡꯉꯨꯅꯕ ꯆꯦꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯂꯨꯈꯝꯒꯤ ꯁꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯄꯗ ꯕꯦꯡꯒꯤꯗꯣ ꯃꯉꯛ ꯑꯗꯣ ꯂꯣꯡꯊꯦꯛ ꯊꯦꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯧꯔꯤꯒꯤ ꯑꯁꯣꯛꯄꯗꯣ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ ꯃꯗꯨꯗ ꯕꯦꯡꯒꯤ ꯅꯥꯕꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯔꯦꯝꯕꯤꯗꯨ ꯃꯃꯤꯠ ꯏꯔꯪ ꯂꯪꯅ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯕꯦꯡꯒꯤ ꯂꯣꯡꯅ ꯐꯝꯊꯩ ꯃꯁꯤꯗ ꯃꯥꯒꯤ ꯃꯈꯧꯔꯤꯗ ꯏꯁꯨ ꯍꯩꯊꯕ ꯂꯦꯞꯇꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯞꯅ ꯃꯥꯡꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ ꯑꯁꯨꯝꯅ ꯕꯦꯡꯒꯤꯁꯨ ꯑꯋꯥ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯄꯥꯎ ꯑꯗꯣ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯀꯃꯜꯅ ꯇꯥꯈꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯇꯣꯟ ꯁꯅꯥ ꯀꯃꯜꯗ ꯐꯣꯟ ꯇꯧꯈꯤ ꯃꯗꯨꯗ ꯀꯃꯜꯅ ꯚꯥꯏ ꯍꯧꯖꯤꯛꯇꯤ ꯁꯅꯔꯦꯝꯕꯤꯅ ꯑꯩꯈꯣꯏ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯚꯥꯏ ꯑꯩ ꯍꯥꯏꯒꯦ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯇꯝꯅꯕ ꯊꯋꯥꯏꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯕꯒꯤꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯁꯅꯔꯦꯝꯕꯤꯒꯤ ꯑꯁꯤꯕ ꯃꯁꯥꯗꯣ ꯊꯤꯕ ꯇꯥꯕꯅꯤ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯤꯡꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯥꯁꯦ ꯃꯥꯡꯈꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯏꯕꯥꯅꯤ ꯆꯠꯂꯒꯅꯦ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯣ ꯑꯗꯨ ꯊꯤꯔꯨꯁꯤ ꯚꯥꯏ ꯅꯪ ꯊꯤꯔꯨꯔꯣ ꯑꯩꯗꯤ ꯄꯨꯂꯤꯁꯇ ꯁꯦꯂꯦꯟꯗꯔ ꯇꯧꯔꯅꯤ ꯍꯥꯏ ꯕꯨꯗꯨ ꯅꯪꯅ ꯁꯦꯂꯦꯟꯗꯔ ꯇꯧꯔꯒ ꯁꯅꯔꯦꯝꯕꯤꯗꯒꯤ ꯅꯥꯊꯣꯛꯄ ꯉꯝꯃꯗ꯭ꯔꯣ ꯍꯥꯏ ꯀꯥꯟꯗꯦ ꯏꯕꯥꯅꯤ ꯃꯐꯝꯗꯨꯗ ꯆꯠꯂꯒꯅꯦ ꯍꯧꯖꯤꯛꯃꯛ ꯊꯤꯔꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯀꯃꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ
ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏ ꯁꯅꯔꯤꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥ ꯁꯅꯔꯤꯕꯤ ꯀꯥꯏꯗ ꯊꯝꯃꯒꯦ ꯂꯩꯀꯥꯏ ꯑꯁꯤꯅ ꯂꯤꯐꯨ ꯂꯤꯐꯨ ꯉꯥꯡꯅꯔꯤꯕꯁꯤ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯣ ꯑꯁ ꯄꯥꯕꯨꯡꯁꯤꯗꯤꯕ ꯍꯪꯈ꯭ꯔꯄꯣꯅꯦ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯗꯨ ꯁꯥꯎꯁꯤꯟꯅꯔꯒ ꯃꯌꯨꯝꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏ ꯉꯥꯏꯈꯣ ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯥꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯐꯩ ꯃꯄꯥ ꯃꯄꯨ ꯂꯩꯈꯥ ꯇꯥꯅꯕ ꯄꯣꯛꯄ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯌꯨꯝꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯇꯨꯅ ꯁꯅꯔꯤꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯇꯣꯝꯄꯣꯛꯄꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯤ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯊꯣꯔꯛꯇꯦ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯣꯍꯟ ꯑꯣꯏꯅ ꯊꯣꯔꯛꯈꯤ ꯇꯥꯗ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏ ꯁꯅꯔꯤꯕꯤ ꯍꯥꯠꯄ ꯃꯤꯗꯣ ꯑꯩ ꯈꯪꯉꯦ ꯂꯥꯎ ꯄꯨꯂꯤꯁꯇ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯇꯥꯗ ꯃꯤ ꯍꯥꯠꯄꯗꯨꯕꯨ ꯀꯅꯥꯅꯣ ꯇꯁꯦꯡꯅ ꯁꯅꯔꯤꯕꯤꯁꯤꯕꯨ ꯁꯤꯔꯕ꯭ꯔꯣ ꯍꯥꯏ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗꯗꯤ ꯁꯤꯕ ꯃꯥꯜꯂꯤ ꯑꯗꯨ ꯃꯤ ꯍꯥꯠꯄꯗꯨꯕꯨ ꯀꯅꯥꯅꯣ ꯀꯅꯥ ꯑꯣꯏꯅꯤꯒꯦꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯟ ꯁꯅꯥꯅꯤꯗꯅ ꯍꯥ ꯃꯌꯥꯝꯅ ꯆꯤꯡꯅꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯨꯝꯂꯕꯅꯤ ꯑꯩ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁꯇ ꯇꯥꯛꯂꯒꯅꯦ ꯃꯥꯕꯨ ꯐꯥꯅꯅꯕ ꯋꯥꯔꯛꯁꯤ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯕ ꯑꯇꯤꯡꯕ ꯄꯨꯛꯆꯦꯜ ꯑꯗꯨꯗ ꯃꯣꯍꯣꯟꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯩꯃꯥ ꯂꯣꯏꯁꯜꯂꯨ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯕꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯌꯨꯝꯗꯒꯤꯅꯦ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯂꯝꯕꯤꯗ ꯐꯥꯍꯧꯅꯕ ꯄꯔꯞ ꯄꯔꯞ ꯄꯨꯂꯤꯁꯇ ꯇꯥꯛꯁꯤ ꯃꯗꯨꯗ ꯃꯣꯍꯟꯅ ꯇꯥꯗꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯑꯉꯛꯄꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯐꯅ ꯂꯥꯜꯂꯨꯔꯕꯁꯨ ꯃꯁꯥꯒꯤ ꯃꯤꯆꯪ ꯆꯪꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯥꯗꯗꯤ ꯍꯥꯏ ꯐꯠꯇꯕ ꯃꯤꯗꯨꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯀꯟꯁꯤꯟꯗꯨꯅ ꯊꯝꯒꯗꯕ ꯃꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯐꯠꯇꯕ ꯃꯤꯁꯤꯗꯤꯅꯦ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯍꯥꯏ ꯀꯥꯟꯗꯦ ꯂꯣꯏꯁꯤꯜꯂꯨ ꯍꯣꯏ ꯍꯣꯏ ꯇꯥꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯨꯔꯒꯦ ꯆꯠꯂꯨ ꯀꯨꯏꯅꯅꯨ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯃꯣꯍꯣꯟ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯉꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯂꯦ ꯑꯇꯣꯟ ꯁꯅꯥꯅ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯍꯥꯏꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯅꯁꯨ ꯑꯩꯅ ꯆꯤꯡꯅꯕ ꯃꯐꯝ ꯑꯃ ꯂꯩ ꯃꯗꯨꯗ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯑꯩ ꯇꯥꯛꯀꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯃꯣꯍꯣꯟꯁꯨ ꯆꯠꯈꯤ ꯁꯣꯝꯗꯅ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯀꯃꯜꯅ ꯆꯤꯡꯒꯤ ꯁꯪ ꯃꯅꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯅꯔꯤꯕꯤꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯂꯨꯛ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯂꯨꯛ ꯑꯗꯨꯗ ꯆꯣꯡꯊꯔꯒ ꯁꯤꯈꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯂꯨꯈꯥꯔꯣꯝꯗ ꯌꯦꯡꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯋꯥꯈꯠꯂꯒ ꯁꯥꯔ ꯀꯔꯤ ꯄꯥꯎ ꯂꯩꯔꯒꯦ ꯍꯩ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯁꯥꯔ ꯆꯤꯡꯒꯤ ꯁꯪ ꯃꯅꯥꯛꯇꯨꯗ ꯂꯩꯌꯦ ꯍꯩ ꯃꯐꯝꯗꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ ꯑꯩꯈꯣꯏ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯅꯣꯏꯒꯤ ꯄꯥꯕꯨꯡꯒ ꯑꯍꯟ ꯑꯃꯒ ꯌꯥꯎꯔꯛꯂꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯎꯔꯕꯗꯤ ꯐꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯪ ꯃꯐꯝꯗꯨꯗꯒꯤꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯑꯃꯅ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯒꯗꯕꯅꯤ ꯅꯪꯁꯦ ꯁꯅꯔꯤꯕꯤ ꯍꯥꯠꯄ ꯃꯤꯗꯨꯅꯤ ꯍꯥꯏꯕꯁꯦ ꯃꯤ ꯂꯣꯏꯅꯃꯛ ꯈꯪꯅꯈ꯭ꯔꯦ ꯇꯥꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯏ ꯁꯥꯔ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯐꯣꯟ ꯊꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯈꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯃꯤꯍꯥꯠꯄ ꯉꯥꯎꯁꯤꯟꯅꯕ ꯑꯃ ꯑꯣꯏꯍꯟꯕꯁꯨ ꯃꯥꯅꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨꯁꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯛꯏ ꯍꯣꯏ ꯀꯃꯜ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯑꯅꯦꯌꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥ ꯀꯔꯤꯅꯣ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯕꯣ ꯈꯪꯈ꯭ꯔꯦ ꯑꯩ ꯀꯥꯟꯗꯦ ꯆꯠꯂꯁꯤ ꯑꯁ ꯑꯩꯅ ꯉꯁꯥꯏꯅ ꯄꯨꯂꯤꯁꯇ ꯁꯤꯂꯤꯟꯗꯔ ꯇꯧꯁꯤ ꯍꯥꯏꯗ꯭ꯔꯣ ꯑꯁ ꯀꯃꯜ ꯅꯪꯁꯤ ꯌꯥꯝꯅ ꯂꯥꯡꯉꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯟꯅ ꯂꯥꯎꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯈ꯭ꯔꯦ ꯁꯅꯔꯤꯕꯤꯅ ꯇꯥꯈꯤꯕ ꯂꯣꯈꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯇꯣꯟ ꯁꯅꯥꯅ ꯌꯦꯡꯊꯔꯝꯂꯕꯗꯤ ꯁꯅꯔꯤꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯗꯕꯅꯤ ꯃꯗꯨ ꯎꯔꯕꯗꯤ ꯃꯥꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯗꯕꯅꯤ ꯑꯗꯨꯝꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕꯗꯤ ꯀꯃꯜ ꯑꯃꯗꯤ ꯑꯇꯣꯟ ꯁꯅꯥꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯟ ꯁꯅꯥꯅ ꯌꯦꯡꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯌꯦꯡꯊꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯁꯅꯔꯤꯕꯤꯅ ꯃꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯖꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯕꯤꯈꯤ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯌꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯒ
sang adugi akoibada koithi thiki adubu kanasu leramdi maruda police officer aduna ningthem jawda khura na haiba mafam sida lae adu mada leramdri si kamai tawbono mafam sida chalamgani haiba jinabiri dubu ngahan waida su masi sumana nupi pharaga mafam sida he khatpro kadai dagi aina mafam sida salamba yai hairibasidi mana phonda wari sabada singi yum haina pali aduda masigi yumsi oiramgadra an tawrbani mafam sing harwana aina singdagi u kakthok kaksin tawbada yamna mateng tawbikhiba singmi mayamgi mafamni mafam asigi khulakpagasu aiga khangnei makhoina su aigi sa ton sanabu yamaluna tawbani adubu mafam sida salamgadra na khalubani adu khulakpagi yumda salaga mafam sida aton sana lambra haibatu haipeta hanglu sira sa khura madui kanab leti ai khoi masina taba atopa mafam kharada thirugadaba su leiri aduna chalasi asumna police officer aduna haibadagi mayamsu karida kakhan aduna makhoi police station da lakhi ningthem chawti police ki mawong adu kaya pelamdi mahakti khulakpada wa hanglaga mafam masida aton sanana nupi ama porak amra haibadu yamna hangninkhibani adubu police officer aduna yadabadagi makhoi police station da punna lakhi masigi matung ningthem jaw amati mohonsu mayumda hankhri police ki mawong asida makhoi yamna penakhidi adubu karidi hairuni yumda adumak hanakhi asumna matamadu hokri numit adugi numidangda aton sana amadi kamalgi mamanaba lila yawpa nupa adugi yumda leiri kamalgi mamanaba lila yawpa dudi magi lila gi so utkadaba lei haiduna madi yumda leiti matamaduta aton sana amati kamal yu yamna thakhi aduga aton sanana kabel da hari bai ngasi aina wari base aikhoi pabungnani aduna mase ngasi aina hatu adabani mana ibu masani khanba ngamdaba police ta tathoglaga aibu awap na tahanaba honaba yauna fataba nupani as yare kedorage kai gi lalo jingai noksa ge lalamu huranu ai sune nanga pulu phathigi hojikti mi hatpa haibado oyadana khara thak khara cha leikai gi gunda wona leijaramba ai punsi sei ngasiti phada woleba ai nipa na adamai de hainuda punamaksi ai lalba tahalene phare aduri nangsu nangi thokpa ai su wai ge thokpa mana thokpa channa ba tabani ton sana aduna phare ai di police cylinder tawrani nang tawdrasu as cylinder nangna cylinder da su yamna su piji kai gino atu pangdaba mi macha mane ai di mi macha ni ai di salani police ta changjalurani ngai kho kamal nangna chatringai ai ge thabak se matin panglamo kari nangi karamba thaba ai gi ipa hatpa ai khuna wari base marani ne yare aton nangi thabak kudana ai ngasi dagine su yaw yarodabani ai chale asumna aton sana amati kamal yogini saduna haini hairoi khamdana pangang da nganoduna khanaki masidagi kamal su police ta changjarani haiduna police station da lakhi aton sana su masipunamak mapana thuan bani haiduna magi mapan ningthem jawbu halanaba lakli matam si numidangi pung mapan tarak labani kamaldu police station tamna makhongna hairang asum laklingai magi mamangda nupi ama sammaga chakkhibadu haifet uhoki maduda kamalna kainune hojikidudi asi haiduna koyengi adubu lambigi na get khudimakta kanasu leiba amati satkhiba udi maduda kamalna hera aigi bhamna oiramale asumna khanduna mahak nungdang aduda asum chali mahakna asum chalingai magi tunglomdagi nupi amana kaurakhi maduda kamaldu swai laukhi mahakna kina matung onthokuna yenglubada nupi ama angang pamlaga leirami nupi adugi phiba madu kaisu akiba leiti ifa phajana adum ukhi maduda kamalna ai kobro kari hainingi ai se khudong khiba matara somna mating amta pangbiyo kari mating no ne aigi lakminaba aigi nupado gari accident tawbadagi lambida tusinduna lehore yaragadi mating amta tawbiyo
asumna nupi aduna haibadagi kamalsu hoi hoi haiduna nupi aduga punna lakle mahanga lakliba lambi aduda mi kanasu thinakhiri maduda kamalna ibema kadai danone accident thui haidubo asi haiduna hangi maduda nupi aduna yaudure haiduna asum puri matam aduta kamalna mana saliba lambi asi karamba lambino haibadu tung handuna yinglubadadi napi singnangna yamna hauba lambi ama oiramki maduda mana kainone tawrisibo haiduna mamai adu mamangdomda amu lasilakpadadari nupi ado leiramdri aduga mahakna satliba lambi asi lambi gi mataida seliba turel adugi torban gi mongsong maraktani haiba mahak khangdakli masidagi mahak kirak aduna turelomda parap kakhalaknaraba honnerei tanja aduta magi makhongda kanagumba amana yalakhi maduda kamalna jenglubada saru sarangumna ikang kangsilaba musin muba kanagumba amagi khut amana magi makhong aduda paiduna leramki madu ubada kamalna kanna laurga chenbada upsinduna tusilli aduga mana magi makhong ada pairak liba makhut tu kanagi makhut no haiduna jenglubada sanare bidu wangdring wangna lepaga magi makhut adu isang sangna tingthoklaga leramki madu urubada kamal kiman kibana karom singene haiba mahak khangdri masa adu thak thak niklabanina haugatlaga chenbasu ngamdri amu haugatlasu amu heka tusilli adubu mahak usin nachin trobal mathak phawbadi yawri masidagi mahakna amu khanduna lila yawba magi mamanaba adugi yumlomda kanna chelai tanja aduda lila yawba magi mamanaba do thonggalda liplaga leramki madu ubada kamalna kau kauduna sensali asomna mahakna lila yawba mamanaba adugi mana hek yorakpada lila yawba magi mamanaba ado mamai leithoraki mahakna mamai leithorokpadadi mamai ado imu muna khamtikli mamit adusu irau launa hodrong hori maya adusu unsa amata yawri makhyat phawwa segairami phibam adu ubada kamal kanna lauraga nakan amada amuk sinanaba honrei asumna mahakna mamai adu khanglai leithorokpada sannarimbidu angang ama pamlaga leplaga leiramki maduda kamalna sanarimbida ai lale aibu ngakpiyo ai yang wari nang aibu ongta ngakpiyo asomna makul lonaduna hanjin haijabada sanarimbidu mafam adumaktada mangkhre adumna sanarimbina mangkhiba aduda kamaldu haraujaki adubu thanaba mikupta kamalgi sayengda khut anina tunglomdagi pairai aduga tunglomda khangching chingki maduda kamaldu lambigi kulas mathak aduda longna taki mahakna longna tabada lukhamda safu kanna jaibadagi lukhamgi saruktu kairi maramasina ina leptana haitharakli chaina aduna kamal makok ado kanna paisinduna kanna lauri matam aduda mahakna magi mateng pangbinaba magi akoibada kana leibage haiduna yenglakpa matamdadi magi manakta sanaribidu lepaga leiramki matam aduda sanarimbina kamalgi mamai aduda safu kanna kauri aduga kamalbu makhet segaiduna hatok lamlaga mangkhre kamal lambi mayai aduda ina punglup luplaga taduna lehauki nakan amadana atun sanadu magi mapabungbu hatnabagidamag magi mayumda tuminna lakli somdana ningthem jawdu lekai adugi ahan kharaga punna wa ama tanarami maruda ngasai mahana chatluriba singi sang adugi khulakpada hayeng ayuk mayam punna satminasi haiduna mayamda hairi amadi mafam adwaida sanarimbigi masa leibra haibdusu yingminaru se haiduna watanaki maduda mayamnasu hoi haiduna yanaki masigi matung mayamdu magi yumda hanakhre hawjek lehauriba haibabu sanarimbigi yumthangnabada leiba nupa mohon amati ningthemjaw makoi ani khaktamak ngairi maduda ningthemjawna ibungo adudi hayeng chananaba gari khara thawrang tawdaba yaroi madugi sen khudimak aina puthokani aduna mpham aduda aikhoi leikai mayam huptana amuktang thirusi khulak padudasu hangrusi aigi sanupana phone da haikhiba singi sanghari badu ngasai aikhoina chatluba sangdo madu soidana oigani asomna wari sanaringai atun sanadu magi yumgi thongalda mirak narak jinglaga thang ama pairaga tumina changlai somdra ningthem jawna
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯁꯦꯟ ꯈꯔ ꯂꯧꯊꯣꯛꯂꯨꯒꯦ ꯍꯣꯏ ꯇꯥꯗ ꯅꯅꯥꯎ ꯁꯨꯝ ꯂꯩꯖꯔꯝꯒꯦ ꯇꯥꯗꯒꯤ ꯄꯨꯛꯆꯦꯜꯁꯤ ꯑꯣꯟꯊꯣꯛꯅ ꯁꯦꯡꯈ꯭ꯔꯦꯗ ꯃꯁꯤꯗꯕꯨ ꯀꯔꯝꯅ ꯑꯇꯣꯟ ꯁꯅꯥꯕꯨ ꯇꯥꯗꯒꯤ ꯏꯆꯥ ꯑꯣꯏꯅ ꯂꯥꯏꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯇꯥꯗ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯂꯨꯝꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯃꯣꯍꯣꯟꯗꯨ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯒꯤ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯍꯦꯟꯅ ꯈꯥꯔꯣꯝꯗꯒꯤ ꯀꯣꯏꯔꯒ ꯂꯥꯛꯑꯒ ꯃꯣꯍꯣꯟꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯊꯤꯟꯈꯤ ꯃꯍꯥꯛꯅ ꯊꯥꯡ ꯍꯦꯛ ꯊꯤꯟꯕꯒ ꯅꯤꯡꯊꯦꯝꯖꯥꯎꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯅ ꯊꯥꯡꯅ ꯊꯤꯜꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯄꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯑꯇꯣꯟ ꯁꯅꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯀꯟꯅ ꯆꯦꯟꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯊꯣꯝꯖꯤꯟꯅꯔꯛꯈꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯣꯍꯣꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯅꯈꯤ ꯁꯣꯝꯗꯅ ꯑꯇꯣꯟ ꯁꯅꯥꯗꯨ ꯄꯥꯈꯠꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯒꯥꯔꯤ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗ ꯂꯝꯕꯤ ꯃꯇꯥꯏꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯂꯨꯂꯔ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯐꯪꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯑꯗꯨꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯇꯦꯛꯂꯕ ꯐꯔꯥꯛ ꯇꯥꯔꯤꯕ ꯃꯈꯣꯡ ꯑꯗꯣ ꯇꯞꯅ ꯐꯗꯤ ꯂꯩꯊꯠꯄꯒꯨꯝ ꯂꯩꯊꯠꯂꯛꯏ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕꯗ ꯃꯥꯒꯤ ꯃꯈꯅꯥꯎꯗ ꯈꯨꯠ ꯑꯃ ꯊꯤꯟꯖꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯁꯨꯕꯥꯁꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯁꯥ ꯃꯅꯨꯡꯗ ꯒꯣꯔꯣ ꯑꯣꯠꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯤ ꯃꯈꯣꯡ ꯂꯩꯈꯥꯏꯔꯛꯄꯒꯤ ꯆꯩꯅꯥꯅꯤ ꯃꯈꯅꯥꯎꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯂꯒ ꯍꯣꯠꯈꯥꯏꯔꯛꯄꯒꯤ ꯑꯋꯥꯕꯅꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯒꯦ ꯇꯧꯔꯛꯂꯤ ꯃꯐꯝ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯇꯥꯎ ꯇꯥꯎꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯏꯠ ꯑꯗꯣ ꯑꯇꯣꯟ ꯁꯅꯥꯔꯣꯝꯗ ꯀꯥꯞꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯁꯤꯟꯅꯔꯦꯝꯕꯤꯝꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯑꯃꯅ ꯌꯣꯝꯂꯕ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯅ ꯊꯧꯔꯛꯂꯤꯕ ꯕꯥꯏꯛ ꯑꯗꯣ ꯃꯁꯥ ꯃꯊꯟꯇ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯏ ꯑꯗꯨꯒ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯊꯕꯥꯛ ꯇꯝꯅ ꯊꯥꯗꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯃꯌꯥꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯅꯔꯦꯝꯕꯤꯅ ꯀꯟꯅ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯒꯗꯕ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯀꯟꯅ ꯅꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯁꯟꯅꯔꯦꯝꯕꯤꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯇꯣꯟ ꯁꯅꯥ ꯀꯃꯜ ꯕꯦꯡꯒꯤ ꯑꯃꯗꯤ ꯁꯨꯕꯥꯁ ꯃꯈꯣꯏ ꯃꯔꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯁꯨꯔꯦ ꯑꯗꯨꯕꯨ ꯁꯟꯅꯔꯦꯝꯕꯤꯅꯗꯤ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯒ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯀꯅꯥ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯕꯤꯕꯒꯦ ꯋꯥꯔꯤ ꯑꯁꯤꯗ ꯉꯍꯥꯟꯗꯒꯤ ꯄꯟꯖꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯃꯥꯟꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯥꯜꯂꯒꯗꯤ ꯆꯨꯝꯃꯤ ꯃꯗꯨ ꯑꯆꯨꯝꯕꯅꯤ ꯃꯃꯥꯡ ꯊꯛꯇ ꯑꯇꯣꯟ ꯁꯅꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯒꯗꯕ ꯂꯩꯔꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯂꯥꯛ 5 ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯄꯤꯅꯕꯅꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯂꯦꯞꯈꯤꯕꯅꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯇꯣꯟ ꯁꯅꯥꯅꯅꯤ ꯈꯪꯂꯕꯁꯨ ꯃꯍꯥꯛꯄꯨ ꯐꯥꯈꯤꯗꯦ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯒ ꯃꯨꯛꯅꯕ ꯌꯦꯡꯊꯤꯅꯕ ꯃꯥꯜꯂꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯑꯣꯏꯔꯝꯂꯤ ꯃꯌꯥꯝꯗ ꯎꯠ ꯆꯥꯏꯕ ꯑꯣꯏꯔꯝꯂꯤ ꯑꯇꯣꯟ ꯁꯅꯥꯅ ꯆꯤꯡꯒꯤ ꯁꯪ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯄꯨꯂꯤꯁ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤꯕ ꯑꯗꯨꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯣꯏꯔꯝꯂꯤ ꯑꯇꯣꯟ ꯁꯅꯥꯒꯤ ꯊꯕꯛ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯌꯥꯎꯔꯝꯕ ꯑꯁꯤꯗ ꯃꯌꯥꯝ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯃꯌꯥꯝꯅ ꯃꯃꯥꯡꯊꯛꯇ ꯈꯟꯕꯤꯈꯤꯕ ꯄꯨꯂꯤꯁꯀꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯅꯈꯤꯗꯕ ꯑꯗꯨ ꯄꯨꯂꯤꯁꯅ ꯊꯤꯔꯣꯏ ꯌꯥꯎꯅ ꯊꯤꯗꯕꯅꯤ ꯄꯨꯂꯤꯁꯅ ꯍꯩꯇꯕꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ
ꯈꯪꯕꯤꯔꯝꯂꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯟ ꯆꯥꯕ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯄꯨꯂꯤꯁꯅ ꯁꯦꯟ ꯈꯔꯒꯤꯗꯃꯛ ꯁꯟꯅꯔꯦꯝꯕꯤꯕꯨ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕꯤꯗꯕꯒꯤꯗꯃꯛ ꯁꯟꯅꯔꯦꯝꯕꯤꯅ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯔꯤ ꯁꯟꯅꯔꯦꯝꯕꯤꯅ ꯅꯣꯛꯂꯒ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯣꯝꯗꯅ ꯑꯇꯣꯟ ꯁꯅꯥꯅ ꯊꯥꯡꯅ ꯊꯤꯜꯂꯝꯂꯕ ꯃꯣꯍꯣꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯩꯀꯠꯅꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯍꯧꯕꯅ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯣꯟ ꯁꯅꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯆꯤꯡꯒꯤ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯒ ꯈꯨꯔꯥ ꯑꯇꯣꯟ ꯁꯅꯥꯗꯨ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯁꯤꯔꯒ ꯂꯩꯍꯧꯔꯦ ꯃꯌꯥꯝꯅ ꯌꯣꯝꯁꯤꯜꯍꯧꯔꯤ ꯑꯃꯨꯛꯀ ꯆꯠꯁꯦ ꯉꯥꯏꯈꯣ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯖꯥꯎꯅ ꯀꯅꯥꯅꯣ ꯑꯃꯗ ꯐꯣꯟ ꯇꯧꯈꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ ꯃꯆꯥ ꯁꯤꯔꯦ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯤ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯌꯥꯝ ꯉꯛꯅꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯦꯜꯂꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯄꯥꯎꯁꯦ ꯇꯥꯔꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯩ ꯄꯥꯎ ꯇꯥꯖꯔꯦ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯤꯌꯦ ꯐꯔꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯩ ꯅꯈꯣꯏꯒꯤ ꯆꯤꯡꯒꯤ ꯏꯕꯣꯛ ꯂꯨꯍꯤ ꯍꯣꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯄꯥꯕꯨꯡ ꯑꯕꯣꯛ ꯂꯨꯍꯤ ꯍꯣꯏꯗꯗꯤ ꯀꯩꯗꯧꯕꯅꯣ ꯃꯔꯝ ꯂꯩꯕꯗꯨꯅꯕꯨ ꯆꯠꯂꯤꯕꯅꯤ ꯊꯝꯃꯦꯀꯣ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯅꯔꯒ ꯃꯌꯥꯝꯗ ꯆꯠꯂꯁꯤ ꯍꯥꯏꯈꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯇꯥꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤ ꯀꯅꯥꯅ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯑꯕꯗꯤ ꯃꯤ ꯂꯩꯔꯔꯣꯏ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯩꯕꯤꯍꯧꯔꯣ ꯑꯩ ꯏꯊꯟꯇ ꯍꯥꯟꯅ ꯆꯠꯂꯒ ꯈꯨꯜꯂꯥꯛꯄꯗꯨ ꯎꯅꯔꯒꯦ ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯇꯝꯂꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯖꯥꯎ ꯆꯤꯡꯒꯤ ꯁꯪ ꯑꯗꯨꯗ ꯆꯠꯈꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯈꯨꯜꯂꯥꯛꯄꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯇꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯈꯨꯜꯂꯥꯛꯄꯅ ꯂꯥꯛꯑꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯠꯅꯕꯗꯒꯤ ꯊꯥꯡꯅꯁꯨ ꯊꯤꯟꯈꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯛꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯇꯝꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯂꯤꯔꯤ ꯈꯨꯜꯒꯤ ꯃꯥꯏꯕꯤꯅ ꯍꯥꯏꯕꯗ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕꯗꯤ ꯇꯝꯅꯔꯤꯕ ꯑꯁꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯥꯏꯕꯤꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤ ꯑꯁꯤꯅ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯪꯗꯕꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯊꯤꯕ ꯐꯪꯗꯕꯅꯤ ꯍꯥꯏꯅ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨ ꯁꯟꯅꯔꯦꯝꯕꯤ ꯀꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯈꯨꯜꯂꯥꯛꯄꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯥꯏꯕꯤꯅ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯊꯤꯔꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯂꯩꯈꯤ ꯁꯣꯝꯗꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯇꯣꯟ ꯁꯅꯥꯅ ꯂꯥꯛ 5 ꯄꯤꯈꯤꯕ ꯁꯦꯟ ꯆꯥꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯦ ꯆꯥꯡ ꯈꯔ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯃꯥꯡꯗ ꯋꯥ ꯉꯥꯡꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦ ꯁꯨꯃꯥꯡꯗ ꯉꯔꯪ ꯂꯥꯡꯉꯤꯁꯤꯕꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯔꯤꯅꯣ ꯄꯣꯠ ꯑꯃ ꯄꯨꯔꯒ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯍꯧꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯟꯅ ꯇꯥꯟꯅꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯅ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯅꯤꯡꯊꯦꯝꯖꯥꯎ ꯌꯥꯎꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯗ ꯈꯨꯜꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯂꯪ ꯃꯀꯣꯜ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯂꯪ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯋꯥꯏꯈꯨꯒꯤ ꯆꯦꯒꯞ ꯑꯗꯨ ꯃꯥꯟꯕ ꯁꯔꯨꯅ ꯁꯦꯝꯕ ꯄꯣꯠꯁꯛ ꯑꯃ ꯀꯤꯁꯟꯈꯤ ꯑꯗꯨꯒ
ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯥꯛꯇꯅ ꯂꯪꯈꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯪꯅꯔꯁꯤ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯪꯍꯜꯂꯝꯂꯕ ꯃꯇꯨꯡ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯍꯟꯈꯤ ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯩ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯪꯅ ꯄꯨꯔꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥ ꯍꯩ ꯄꯣꯠ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯧꯅꯦ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯃꯌꯣꯝ ꯑꯗꯣ ꯃꯈꯥꯗ ꯇꯝ ꯂꯥꯎꯅ ꯍꯦꯛ ꯊꯥꯗꯕꯒ ꯑꯉꯥꯡ ꯑꯃ ꯈꯪꯍꯧꯗꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯖꯔ ꯀꯥꯈꯠꯂꯛꯂꯒ ꯃꯈꯧꯔꯤ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯃꯦꯠꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯨꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕ ꯑꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯟꯅꯔꯤꯕꯤꯒꯤ ꯃꯁꯛ ꯑꯗꯣ ꯎꯕ ꯐꯪꯈꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯐ꯭ꯔꯪ ꯀꯥꯎꯕꯗꯨ ꯎꯔꯒ ꯁꯟꯅꯔꯤꯕꯤꯅ ꯀꯟꯅ ꯅꯣꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯈꯧꯔꯤ ꯃꯦꯠꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯑꯣꯜꯂꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯣ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯏꯁꯨ ꯑꯣꯔꯣ ꯍꯩꯊꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯜꯂꯛꯂꯒ ꯈꯞ ꯆꯣꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ ꯃꯁꯤꯗꯒꯤ ꯁꯟꯅꯔꯤꯕꯤꯗꯨ ꯀꯟꯅ ꯅꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯈꯨꯜꯂꯥꯛꯄꯅ ꯂꯨꯆꯤꯡꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯔꯛꯁꯤꯗ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯌꯥꯎꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯂꯪꯈꯤꯕ ꯂꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯊꯤꯁꯤ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯂꯪ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯂꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯊꯤꯔꯛꯏ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯂꯪ ꯑꯗꯨꯅ ꯂꯣꯈꯥꯔꯣꯝꯗ ꯀꯨꯝꯊꯈꯤꯕꯗꯒꯤ ꯃꯌꯥꯝꯁꯨ ꯂꯣꯈꯥ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯄꯗꯗꯤ ꯁꯟꯅꯔꯤꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯖꯥꯎ ꯌꯥꯝꯅ ꯀꯞꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯐꯣꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯑꯇꯣꯟ ꯁꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯟꯅꯔꯤꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯌꯨꯝꯗ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯅꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯁꯟꯅꯔꯤꯕꯤꯕꯨ ꯃꯃꯧ ꯁꯛꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯑꯇꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯅꯕ ꯃꯍꯥꯛꯅ ꯁꯦꯕꯥ ꯐꯪꯒꯦ ꯍꯥꯏꯗꯨꯅ ꯁꯟꯅꯔꯤꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯖꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯟꯅꯔꯤꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯥꯕꯤꯈꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯪ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯒꯥꯔꯤ ꯑꯃ ꯂꯥꯛꯄ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯅꯔꯛꯂꯤ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯪ ꯃꯅꯥꯛꯀꯤ ꯈꯔ ꯄꯥꯛꯄ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯈꯥꯝꯃꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯂꯥꯡꯅꯩ ꯁꯦꯕꯥꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨ ꯑꯃ ꯂꯧꯊꯔꯤ ꯑꯗꯨꯒ ꯃꯥꯏꯕꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯃꯪꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯁꯤꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯀꯞꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯩ ꯆꯨꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯞꯅꯈꯤ ꯀꯞꯇꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯕ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯄꯦꯟꯕ ꯄꯣꯛꯅꯔꯤ ngasi ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯏꯃꯧ ꯏꯕꯦꯝꯃ ꯁꯟꯅꯔꯦꯝꯕꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯇꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯨꯔꯣꯀꯣ ꯅꯀꯨ ꯑꯣꯏꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯕꯅꯤ ꯆꯥꯈꯠꯂꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯅ ꯄꯔꯂꯣꯏꯒꯤ ꯃꯇꯧꯒꯨꯝ ꯉꯔꯪ ꯆꯥꯛꯂꯤ ꯑꯁꯦꯡꯕ ꯂꯥꯟꯗꯕꯃꯛꯅ ꯃꯩ ꯑꯁꯤꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯉꯔꯪ ꯆꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯂꯥꯡꯅꯔꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯍꯦꯜꯂꯛꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯟꯅꯔꯤꯕꯤꯒꯤ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯅꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈꯤ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯃꯥꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ
मखा ताबा थौरमगिदमक माइबा तानखी असुमना सनरेंबीगी असीबा हक्चांग अदु पोलोइदुना मागी शांति फंगद्रबा थवाई अदुबु शांति फंगदुना लारिबाक्ता इंगना चिंगना लेखी मथंग मनौना चथजरकलिबा सनरेंबी हारिबा वारी असि मतांग असिदा लोइसिनजरी वारी असिदा सोइखिबा लानखिबा वाहि वता खिबिक ताबिरिबा सिंगना पुक्चल चावना ngakpigani